Nào thì bị chung nâng lang đi giả rồi mà ta lang nó lang thì mà mắc cả máy nó lái tàu dưới nó nên không phải tha rồi bỏ cái sẽ còn xí cần in mà xí đây nè nâng in bạc phone đấy ai xí lại cái đồng có gì vậy tôi cái đó đấy gentleman ex-Sabian like to say thank you so much Servicena welcome Puspa Kes hi che hi hello cái này cái tăng này đâu nó sẽ cần phải mua được thuốc thì sẽ nhập option nó sẽ lên nâng cái thuốc tê ta đi hai được I don't know Sandra nó bảo là mình đây cái nó ta hiểu che sak sara boy boy sare dai de che sara boy boy che sare gentleman dai de to bisanana hi hello kai mathil sarage che nga thonge Biswanath from kari mathin sarage tamo koi che nga thong boy sare chombam puina hi che hi hello dai di thasana mutum yam nungsi na laiye thank you so much Benu Devi Benu samlae sak sarbo sare Benu nang di sarabo khoi mem punamak akhoi gi channel sibu sub tau do yaw ga di sub tau view ko thank you so much mayam leng bi da pi da ta haninga li tan thagasari like su tau view ko like tau ba Ichan Kumancha hi hello Ichan Kennedy hi Minunan nung siye siga ibunga se thank you so much no me am so ko ne am chathina nung siye ko dai di Rani Tombi singan hi hello Jina Sagol sem kari mathil sage tamo ngasi se kenoi tawre nga win tawre ko nga win chare dai di takela telaiba sadokpam Benu Devi aigi channel laibane mayam teleibagi channel support tawbiu ko cute ge na hi kaka hello dai di thasna madumna angang masak nungsiba ama laibodo yengninge nupi machado matum gare dai Sri Tom na kare ba ngasi se di cheche hoi ge live se yang ka ba yenga jenga ga awaba kawba ngambra oijage hai thank you dai telebana ka ba jina aigi channel laibane support tawbiramo hai mayam like to sinbiro ko like to the bachinaw sing yauragadi like to sinbiro aduga no batang birakpa ichinaw sing yauragadi aigi channel sibu support tawbiyo dai di Biswanath from Iromna Biswanath Iromna kareba tamo prank blog kareba tauze mathang da itei mada hoi revenge pdp doine aina pini ado matang sabda pirake Sritumna lan chatpasi su yam waye hoi adoni lan si so awabni ko telaibana ka bache anu ai link do amta share to bio telaiba khudong cha dana tawbani problem khara leibidagi tawdabani matang sabda tawrake Kennedy naire ko thank you so much Mitona waye adoni lan bu kana nungai doine ko natra
toisana mutumna tamoga chichega se amata isai matek amta sakpiro please hoi ngak le tausi ko atang le saksi Ngatang lerega isai musical night hawrase. isai pamba ichinaw sing khar changa ka daba le ba khoi yam hai cha ka na te ba khoi je nam isai sakwam da tahan dore ba khoi je khoi khona come on welcome Welcome hi Kuman. Blackpink na Jenny Narang adman to buruga January. ingona mamita ga ichom da ude. Dai comment do keno piro do Kaiba? comment do pa nang ai sona pa nang sona pa mala do ai do dai comment para ke Why do nusiba? Thamoga thamiba. Se. Tuhan mai para ga di dum jani khar singalo khar. Jani la. nang pa ro a ro pa ro i wole Adaidi ha thoibi sana na kari haiba kari ensang sarage hai ngasi nga thongba chaye thoibi sana nangdi kai nang sarake khumana music taningde haiga kap khidore khuman kap khidore music taningde haiga khuman music se taraga ne awaba ka se loi phabani ko Romita Singh hi chiche anybody hello hello Romita chak sarabo kai nang sage Blackpink Jelly Rosie ai thono zum mai kai ba thoi bisna mai bam na ai chak cha dre iche nungai isa ta nungaitana na oye o kari oina na ngamdabano thoibi sana the game X game na hello hi kuman na kai ibai jaure thabak mafam da ibai jaure na o nang keno sala nang bo chala bane kuman oi he pare pare na pare be yektana fajana yeng na leiru ko mane miram da lei bai se haplong ai se jugo jam chadam ni ko mi adu yam section na leigadam ni ai ju leiram yam kuina dona khang bane miram da lei bai se section na leyu ko aribam brajakanta sharma hello hello hi adaidi Michael Lesram hi Michael hello brother nungaribo Romita Singana sare chiche hi adaidi game X game na hello nene hi hello hello situmna hi che hi kumaning tauna numit ani numinini se wakhal nungai taba phatri okay khandu kai su khalurano kana thoibi sana ra na de keno kuman ni Surakabam Johnson na lalak sida nungai biyo akhoi nungai thokpa nate ko lana lobire akhoi nungai thokpa nate ichinaw mayamga wai sanibagi lakpani buko aduna akhoi da lana lobiga no please ibai kaiba awa bata charbam manil ibai gi chegase awa bata charbam awa ahawbada chara mare chegi bai se okay le senas begam na live haure he nungai re thank you romita na ibai na nachanupi uhalo ichanupi tungre Sanupi do tumgre boko ado hayeng game walake X game na hayeng nene soinu walake ko anu upe video upload taurakani taro kedo Vijita Rajkumar na hi aribam Brijana Kursaman hello Vijita aribam Brijakanta Sarmana tharu like to sinbiro mayam tharoiga like to the ba yauragadi like to sinbiro ina ma chak khau sokpagi hauriba nabado ihe daide little kikana hai sana ma kena to biu hai ni kari pin do biu hai wa kai na hisu ai na ma tawsan ngaro kai na mai channel do ba kai chak lage oh sala pung ngau re khwani ji chiu do the guy the kamonjira jare kamonjira ngomoni ai sire da ai go bal chana to ba jai nang ba je ka jimung sa da ban ni to mi sana mai bam na ina ma chak khau supedagi na se pail sana singalai sana hi hello sana la little welcome sana chak sarabo Vintu and Vijita Rajkumar ne chiche chak charabo ai chare no Priya sarabo Singh na hi game X hello game na hello sorry ai gi dada ne hai sorry ai gi dada ne kyan tadre sir tumna che kon na amuk थेंगनारसे आई ड्यूटी की मतम यौरक ए चलगे को होय किसी कायदे चढ़ौद्रदी अमुक सावरनी होय चलो हयेंग मुला ओ हयेंग जुला कनी दई एलबी को रोमिला हयेंग लाओ सिंह ना हाय
Hi, che ibai chak charabo chare chare Chare. Vijay Noidi Rajkumar na charabo. ai yam che yam phajaye hai. Thank you Dai so kumaning much. thauna che anu train chatpagi video lakani 30 minute muk okay okay. Okay, kuman ngairamge ko. Thagalo nangi video do. Adagadi tombana I tombana kay love you too. Love you too. Sanatona santona singhana kay che ngasi di kari injang sage Ngasi di nga nga thongbo ina thonge. chare. De Priya Singha Kabunga Nene Anuga Chak Charabo Chare Priya. Khoi mayam asida aina pin taun thamiba channel se sana Sana singa se Singha. mayam soidina khangam gani ko magi channel se mayam support to view sab to view yam nungai bani channel do yam matapno to support to view ko comment letraba Romita Singh na kare ba che noi pung kaya da tumgi ado che noi gi khundo nongma uhalo mayam on gare mamang da Aigi su video aigi ne kano da chango aigi channel da changaga aigi video jengo bako mamang da ina khoi khun utkibagi myam yaubane ado haduga oina jengo changaga ko mathang da sudum ulakke bako atei su ulakhini ado yaugrabane ba khoi khun utkibagi kaina si pa kare ko akhoi khun se yam chawba khun nate da khun macha ne ba very lovely couple like thank you so thank you so much much adaidi Rani Devi na hello hello dai kumani to na hi bye bye mayam like tausinbiro like kuman ke dora tawdaba yam mayam ngana yaure thoina like tausinbiro mayam Romita Singh na okay che hai daidi tombana ka where you from aikoi se keno dagine kasadagine ko tomba ai na di maiti macha male maiti ron da sungang biro ko Romita Singh ibai gi machin manau ke ano koi khoidagi chinau machin manga manaw ne manga khoidana yaimane aina yaimagi mau Kennedy tamo aina yaimagi mau hai kaina they helia thangjam na ka nice life thank you so much to bisna mai bamna inama ngasi di khara nokpa ngamme isai tause hoi thabisana tausi ko isi tausi kuman na kare ibai gi life se kuina leiradi kaplani ko kuman nang sina ne kuman strong santana khangaba singna nipanabu kapna bro che pusparani gi isai amta sakpiro o kanana haiba CA Zaifabi Chanu Zaifabi welcome welcome zaiphabi Chegi nungairibo nang Chegi Iche do hostel da leiro karamba school da tamino hai gurukul school da ne Chegi Icha do hai me ko Icha gurukul school da ko Gurukul school Kabuganj ta ne ba ko adai di under nupa kaya nupi kaya nupa hum nupi ani ne Tay Romita sina bye bye iba enche tumage ko hayeng muk lage ko okay romita okay Romita hemula lakpiro o mo ta thagasari kumaning to nang nangi live se changakpada ningsing lai ine hoi do kaidawni aduna bye ningsingasu kaino tawro haibadi kai haidono wakhanda chawtho haiba Kennedy na kay yamna nung siye thank you tombana mayam name like tawsinbiro mo mayam ning se abung kawe to bisana ma ina ma ngami haina makhau phongna lauram laga pangdaba matau utpase aidi yaningde ngamlani hairabadi thauna leidawni adone mane adune haba aidi aduna wakhan hantagano bako sana singa 11 like pire thank you sana thank you kumaning thauna kareba panleko paleko hai noi padok panjin kapthok kapsin tau leiro noi ten amana mu ten kapo amana mu kapo nabai num kapna leiro Nuksibagi mit na kapag pa chip labatin jay machin na ay gilaway de pan ba si di borok lawi. brok lawi khanaw nai chinaw mayam comment si biro aduga aigi kano se like to bigo duga no ba changakpa chinaw sing oiragadi support to biyo mayam Mayam wara mare. Yai fabina ga ibai gi support
ꯈꯨꯇꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯖꯥꯏꯐꯕꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯣ ꯅꯣꯏꯒꯤ ꯀꯩꯅꯣꯗꯤꯅꯦ ꯅꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯤ ꯑꯩꯒ ꯎꯅꯈ꯭ꯔꯦ ꯑꯃꯨꯛꯈꯛ ꯀꯩꯅꯣꯗ ꯍꯟꯗꯛ ꯆꯍꯤ ꯚꯨꯕꯣꯟ ꯀꯥꯔꯨꯕꯗꯣ ꯑꯗꯩꯗꯨꯒ ꯚꯨꯕꯣꯟꯗ ꯑꯩꯈꯣꯏꯅ ꯀꯨꯝꯊꯔꯛꯄꯀꯣ ꯑꯗꯩ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯑꯗꯨꯒꯩꯗꯨꯒ ꯐꯪꯅꯈ꯭ꯔꯦꯕꯀꯣ ꯅꯪꯒꯗꯤ ꯐꯪꯅꯗ꯭ꯔꯤ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝꯅꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯩ ꯀꯗꯥꯏꯅꯣ ꯏꯁꯩ ꯁꯛꯂꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯥꯀꯣ ꯁꯛꯇꯔꯛꯇ꯭ꯔꯣꯕꯅꯤꯅ ꯈꯨꯃꯟ ꯁꯦꯡꯅ ꯅꯤꯡꯊꯧ ꯐꯖ ꯆꯦꯅꯦꯜ ꯐꯖꯕ ꯏꯁꯩ ꯁꯛꯔ ꯁꯛꯂꯛꯑꯒꯦ ꯆꯦ ꯉꯁꯤ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗꯦ ꯕꯥꯏ ꯒꯥꯏ ꯏꯁ ꯀꯅꯥꯅꯣ ꯅꯪꯁꯤꯅꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯪꯒꯤ ꯀꯔꯝꯕ ꯅꯪꯒꯤ ꯀꯣꯃꯦꯟꯁ ꯄꯥꯗ꯭ꯔꯒꯦ ꯀꯛꯆꯤꯡꯒꯤ ꯑꯃ ꯈꯪꯅꯗꯣꯔꯦ ꯀꯨꯏꯔꯔꯣꯏ ꯒꯥꯏ ꯑꯣꯏꯃꯥ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯣ ꯅꯪ ꯀꯛꯆꯤꯡꯒꯤꯁꯨ ꯍꯦꯛꯇ ꯈꯪꯅꯔꯣ ꯈꯪꯅꯅꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯄꯥꯜꯂꯣꯍꯦ ꯅꯪ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯩ ꯅꯕꯥꯏ ꯁꯥꯟꯇꯤ ꯐꯪꯉꯔꯣꯏꯍꯦ ꯃꯣꯏꯔꯥꯡꯒꯤꯁꯨ ꯈꯪꯅꯔꯣ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯑꯗꯩꯗꯤ ꯀꯥꯏꯗꯅꯣ ꯀꯨꯃꯥꯔꯣꯅꯒ ꯍꯩꯉꯥꯡꯒꯤꯁꯨ ꯂꯥꯏꯛ ꯇꯧꯔꯦ ꯈꯪꯅꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯨꯃꯥꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯛꯆꯤꯡꯒꯤ ꯑꯃ ꯈꯪꯅꯗꯧꯔꯦ ꯀꯨꯏꯔꯔꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅꯒꯕ ꯂꯪꯂꯥ ꯖꯒꯣꯏ ꯁꯛꯑꯣ ꯏꯁꯩꯗꯨ ꯑꯩꯅ ꯊꯥꯈ꯭ꯔꯕꯅꯤ ꯏꯁꯩꯗꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦꯀꯣ ꯉꯁꯤꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯖꯦꯕ ꯑꯗꯨꯒꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯂꯛꯀꯦ ꯏꯁꯩ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯁꯛꯍꯧꯗ꯭ꯔꯦ ꯐꯥꯍꯧꯗ꯭ꯔꯦ ꯃꯥ ꯏꯁꯩꯗꯣ ꯑꯗꯨꯒꯤ ꯏꯁꯩ ꯁꯟꯇꯣꯅꯥ ꯃꯌꯦꯛꯇꯣ ꯁꯤꯡꯅ ꯐꯥꯕꯗꯣ ꯏꯕꯥꯏ ꯏꯁꯩ ꯐꯥꯍꯧꯗꯦꯕ ꯁꯛꯄꯤꯔꯣ ꯆꯦꯗꯤ ꯁꯛꯄꯤꯔꯛꯇꯦ ꯁꯛꯂꯛꯑꯒꯦ ꯁꯛꯂꯛꯑꯒꯦ ꯑꯩꯒꯤ ꯁꯛꯂꯛꯑꯒꯦ ꯈꯣꯟꯖꯦꯜꯁꯤꯅꯅꯦ ꯁꯛꯂꯛꯑꯒꯦ ꯑꯩꯈꯣꯏ ꯗꯥ ꯍꯥꯟꯅ ꯁꯛꯍꯜꯂꯒꯦ ꯗꯥ ꯍꯥꯟꯅ ꯅꯪ ꯍꯥꯟꯅ ꯁꯛꯑꯣ ꯅꯪ ꯏꯁꯩ ꯁꯛꯅꯤꯡꯉꯒ ꯁꯛꯑꯣ ꯀꯃꯦꯟꯁꯨ ꯌꯥꯝ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯣꯔꯦꯟ ꯌꯥꯝ ꯂꯥꯛꯑꯒꯗꯤ ꯋꯥꯏꯑꯦꯕ ꯊꯦꯡꯂꯛꯑꯍꯤꯡ ꯃꯇꯝꯁꯤꯗ ꯊꯥꯞꯂꯒ ꯁꯥꯔꯂꯝꯗꯝꯗ ꯇꯦꯡꯊꯥꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯑꯦꯜꯕꯤ ꯇꯧꯔꯤꯕꯁꯦ ꯑꯣꯏꯔꯤꯗꯔꯅꯦ ꯑꯅꯨꯈꯨꯃꯟꯒꯤ ꯑꯦꯜꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯩ ꯆꯠꯈ꯭ꯔꯤꯖꯥꯠꯂꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯏꯕꯦꯝꯃ ꯂꯥꯏꯐꯁꯤꯗ ꯑꯄꯥꯟꯕ ꯃꯤ ꯌꯥꯎꯏꯀꯣ ꯀꯩꯅꯣ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦꯅꯦꯁꯦ ꯀꯩꯅꯣ ꯂꯥꯏꯠꯁꯤꯅ ꯊꯃꯣꯏꯅ ꯇꯧꯔꯤꯔꯣ ꯈꯪꯗꯦ ꯌꯥꯝ ꯑꯣꯏꯔꯝꯕꯁꯨ ꯉꯧꯋꯤ ꯌꯥꯏ ꯀꯩꯅꯣꯁꯦ ꯅꯪꯅ ꯒ꯭ꯂꯣ ꯑꯣꯏꯍꯟꯗꯅ ꯒ꯭ꯂꯣꯒ ꯂꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯉꯧꯔꯕ ꯌꯦꯡꯉꯨꯅꯦ ꯀꯩꯗ ꯂꯩꯔꯅꯣ ꯁꯤꯕꯣ ꯑꯗꯨꯅꯤꯁꯦ ꯁꯤꯅ ꯐꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯅ ꯐꯕ꯭ꯔꯥ ꯉꯥꯡꯉꯦ ꯉꯁꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯃꯤꯠꯁꯦ ꯄꯨꯔꯥ ꯐꯨꯏꯅꯦ ꯀꯩꯕ ꯃꯁꯛꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯇꯥꯍꯧꯗ꯭ꯔꯕꯣ ꯁꯤꯅꯤ ꯈꯇꯪ ꯀꯩꯅꯣ ꯇꯧ ꯉꯧꯃꯜꯂꯁꯨ ꯀꯣꯛ ꯉꯥꯎꯋꯦꯕ ꯁꯤꯅ ꯐꯔ ꯃꯥꯜꯂꯦꯗ ꯁꯤ ꯌꯥꯔꯦ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗꯦ ꯁꯤ ꯌꯥꯎꯔꯦ ꯂꯥꯏꯛ ꯇꯧꯔꯁꯤ ꯁꯟꯇꯣꯅ ꯁꯅꯥ ꯏꯕꯦꯝꯃꯁꯦ ꯄꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩ ꯀꯩ ꯏꯁꯩꯅꯣ ꯁꯤꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯥ ꯈꯨꯃꯟ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯊꯣꯡꯉꯦ ꯚꯥꯏ ꯆꯠꯂꯒꯦꯀꯣ ꯅꯪ ꯁꯨꯝꯅꯦ ꯀꯞꯊꯣꯛ ꯀꯞꯁꯤꯟ ꯇꯧ ꯂꯩꯔꯣ ꯁꯟꯇꯣꯅ ꯋꯥꯎ ꯏꯕꯥꯏ ꯈꯨꯐꯖꯃ ꯊꯣꯏꯕꯤꯆꯅꯥꯅ ꯏꯀꯥꯏ ꯈꯨꯔꯣꯟꯗꯨꯔꯣ ꯏꯅꯝꯃ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯅꯤꯡꯂꯦ ꯁꯛꯑꯣ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯁꯤꯁꯨ ꯌꯥꯝ ꯐꯥꯗꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯦꯡꯒ ꯐꯖꯕ ꯁꯦꯡꯒ ꯆꯠꯂꯛꯀꯦꯅꯀꯣ ꯑꯩ ꯏꯁꯩꯁꯦ ꯃꯌꯦꯛꯁꯦ ꯐꯥꯗꯦꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯨꯛꯀ ꯁꯛꯂꯛꯑꯒꯦꯀꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗ ꯁꯛꯂꯛꯑꯒꯦ ꯊꯣꯏꯕꯤꯁꯅꯥꯒꯤꯁꯨ ꯁꯛꯂꯛꯑꯒꯦ ꯈꯣꯟꯁꯤꯅꯗꯤ ꯐꯖꯕꯅꯤꯅ ꯈꯣꯟꯁꯦ ꯈꯔ ꯁꯦꯝꯒꯦ ꯃꯌꯥꯝ ꯑꯩ ꯈꯣꯟꯁꯦ ꯇꯥꯕꯗ ꯃꯌꯥꯝ ꯍꯧ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯊꯣꯛꯅꯤꯡꯕ ꯂꯩꯕꯁꯨ ꯍꯥꯟꯅ ꯊꯣꯛꯇꯣꯛꯎꯔꯣ ꯅꯠꯇ꯭ꯔꯗꯤ ꯆꯤꯠꯄꯅ ꯆꯤꯠꯊꯣꯛꯈꯤꯅꯤ ꯂꯩ ꯂꯩ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯇꯕꯨ ꯂꯥꯠꯆꯔꯛꯄꯒꯤ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯂꯥꯠꯆꯕꯅ
ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯨꯃꯤꯟ ꯈꯟꯖꯔꯤꯉꯩ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄꯗꯤ ꯆꯝꯂꯕꯤ ꯑꯩꯒꯤ Rabina Begum, ꯊꯃꯣꯏ Inama, ꯑꯁꯦ Ibai, Chachar, Bochari, Elina ꯅꯨꯡꯁꯤ Lima, Kainan ꯄꯥꯛꯇ Sarage, Suyam ꯇꯧꯍꯟꯕꯤꯔꯦ Pajayiche. Elina, welcome. ꯌꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥ mayam nung thau nung da nate koi la su tha do ni mi da ta dore ꯃꯌꯥꯝꯅ ꯁꯛꯄꯤꯔꯣ ꯍꯥꯏꯔꯛꯄꯒꯤ ꯁꯛꯄꯅꯤꯗ la ꯍꯩꯅꯒ lamyan ꯁꯛꯄ ba ꯅꯠꯇꯦ videos na ngasi su ai live la thank you so much lamyan ba Canadian tamo isai ai ngasi se isai mafam tari ni pan tara da so bu khnau je ba pura pukhai ya dre ba ꯑꯩꯈꯣꯏ ꯗꯥꯁꯦ ꯁꯤꯡꯒꯔ ꯑꯣꯏꯔꯕꯅꯤꯅ ꯃꯥ ꯃꯐꯝ ꯃꯐꯝ ꯆꯠꯂꯒ ꯏꯁꯩ ꯁꯛꯎꯔꯦ ꯑꯗꯨꯗꯨꯅ ꯃꯃꯥ ꯈꯅꯥꯎ bai ꯅꯥꯔꯦ sana sing na wow we nang lumma sum lai wi be man ꯁꯅꯥꯅ ꯍꯥꯏꯔ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ wow we dai di thai bi sana mai bam na ina ma thajin ke ba thajin chakpai khwa sida loirebo sidauga male ꯀꯔꯤ ꯍꯥꯏꯕ thajin chakpai khwa sidi ꯑꯣ dai sanana ke ba ha ꯌꯦꯡꯉꯣ singer ꯌꯦꯡꯉꯣ ꯍꯤꯗꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯋꯣ ꯊꯣꯏꯕꯤꯁꯅꯥ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ singer ne phaw singer ni sana na che ꯍꯥ ꯍꯥ ꯁꯤꯡꯒꯥꯔ ꯍꯥꯏꯁꯤꯅꯤ Miss Baby Sabna ina ma angang kya surage ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦ ꯁꯤ ꯔꯤꯌꯦꯜ ꯃꯥꯜꯂꯤ Phabi sanana nadanaba hotna drasu yare nadana leirabanina nadana leiramina Surajit Singana hi ꯍꯦꯜꯂꯣ ꯁꯨꯔꯖꯤꯠ Khwairapam Vicky ꯆꯥꯛ Singna hi ꯆꯥꯔꯕꯣ bro hi madam hello ꯍꯦꯜꯂꯣ Elina na ꯍꯦꯜꯂꯣ karba kari insang charage hi duni khumde koi ꯑꯣ sanga ꯑꯦꯂꯤꯅꯥ thonge ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯦꯂꯤꯅꯥ Lady Rabina Begum na kari insang chari no nga thonge ꯉꯥ ꯊꯣꯡꯉꯦ ꯔꯕꯤꯅꯥ Lady Khwairapam Vicky na kay bro kari lam oirabano kasardane ꯀꯁꯥꯔꯗꯒꯤꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯋꯥꯈꯜꯅ ꯇꯨꯃꯤꯟ ꯑꯩꯗꯤ ꯏꯁꯩꯕꯨ ꯈꯟꯅꯤꯡꯗ꯭ꯔꯦ ꯈꯟꯖꯔꯤꯉꯩ ꯉꯔꯥꯡꯒꯤꯗꯨꯅ ꯍꯦꯜꯂꯦ ꯅꯣꯛꯄ ꯃꯩ ꯀꯩꯒꯤꯅꯣ ꯂꯥꯛꯈ꯭ꯔꯦ ꯇꯦꯂꯩꯕ ꯁꯥꯗꯣꯛꯐꯝꯅꯒ ꯑꯦꯂꯤꯅꯥ ꯂꯩꯃ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯍꯥꯏ ꯁꯨꯔꯖꯤꯠ ꯁꯤꯡꯍ ꯆꯥꯔꯦ ꯏꯇꯩꯃ ꯍꯥꯏ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯨꯔꯖꯤꯠ ꯁꯨꯔꯖꯤꯠꯁꯤ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯈꯪꯗꯦꯗ ꯈꯣꯕꯥꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯅꯔ ꯀꯔꯤꯗꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯉꯔꯥꯡ ꯐꯣꯏꯅꯕꯗꯣ ꯃꯤꯠꯇ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯅ ꯐꯩ ꯍꯥꯏ ꯃꯃꯥꯏꯗ ꯏꯁꯩꯕꯨꯗꯤ ꯑꯗꯨꯗꯣ ꯂꯥꯁꯇ ꯑꯣꯏꯅ ꯇꯧꯁꯤꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯁꯦ ꯈꯔ ꯁꯨꯃꯥꯏꯅꯒ ꯎꯏꯊꯔꯛꯄ ꯇꯨꯝꯅꯤꯡꯉꯛꯄ ꯇꯥꯟꯖꯥ ꯅꯣꯏꯁꯨ ꯀꯣꯃꯦꯟꯠꯁꯀꯁꯦ ꯏꯕꯗ ꯇꯜꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯕꯗ ꯀꯁꯦ ꯇꯟꯊꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯐꯣꯏꯅꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯝꯒ ꯑꯣꯏꯃꯥ ꯁꯝꯒꯁꯦ ꯄ꯭ꯔꯦꯃꯤꯀꯥ ꯐꯣꯏꯅꯔꯛꯀꯦꯕꯀꯣ ꯂꯥꯛꯏꯅꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯊꯣꯏꯕꯤꯁꯅ ꯀꯅꯥ ꯄ꯭ꯔꯦꯃꯤꯀꯥ ꯄ꯭ꯔꯦꯃꯤꯀꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯄ꯭ꯔꯦꯃꯤꯀꯥ ꯉꯁꯤꯗꯤ ꯂꯥꯛꯏꯌꯦ ꯑꯩ ꯆꯪꯉꯛꯑꯦꯀꯣ ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯎꯅꯤꯡꯉꯦ ꯎꯅꯤꯡꯉꯦ ꯄ꯭ꯔꯦꯃꯤꯀꯥ ꯑꯕꯦꯝꯃꯗꯣ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯉꯁꯤꯁꯦ ꯃꯥ ꯅꯨꯡꯊꯤꯟꯗ ꯇꯨꯝꯍꯧꯗꯕ ꯑꯗꯨꯒꯤ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯎꯠꯂꯛꯀꯦ ꯍꯌꯦꯡ ꯂꯥꯛꯑꯣꯀꯣ ꯄ꯭ꯔꯦꯃꯤꯀꯥ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯑꯃ ꯑꯩꯈꯣꯏ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯥ ꯀꯃꯦꯟ ꯇꯧꯔꯛꯇꯕꯅꯤ ꯏꯀꯥꯏꯅ ꯑꯗꯨꯒ ꯀꯣꯜꯁꯨ ꯇꯧꯔꯛꯇꯕꯅꯤꯀꯣ ꯁꯥꯊꯤꯅ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯃꯤꯀꯥ ꯑꯩꯈꯣꯏꯅꯦ ꯐꯤꯕꯝ ꯆꯥꯗꯕꯗꯒꯤ ꯐꯤꯕꯝ ꯑꯃ ꯆꯥꯗꯕꯗꯒꯤ ꯄ꯭ꯔꯣꯃꯤꯁꯇꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯣꯏꯗꯅꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯒ ꯑꯩꯈꯣꯏ ꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯄ꯭ꯔꯦꯃꯤꯀꯥꯁꯦ ꯍꯥꯏ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯀꯥꯟꯅꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯕꯤꯀꯤꯁꯤꯡꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯤꯀꯤꯁꯤꯡꯅ ꯅꯆꯦꯒꯤ ꯏꯝꯐꯥꯜꯗꯩꯅꯦ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄ꯭ꯔꯦꯃꯤꯀꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯁꯇ ꯇꯧꯁꯤ ꯅꯣꯛꯁꯤ ꯊꯦꯡꯀ꯭ꯌꯨ ꯇꯧꯖꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ
Iche Premika Kuramjare Tobisana Premika Namanda Kurame Yamuksibane YouTuber Punamata full support Obaniko. They Elina na Aisu Luhongba Amachat Luye Kaka Machagi Aduna Yen Tongbanga Tongbasu Yaure okay Yam Hauna Yam hao mani Satareko ngasidi. Hema Lemana Hi Che Hello Hema welcome. Hema, hello, welcome, Sangi blog le welcome. Sangi welcome ngasidi aikoi ibai su yauram le ai nuti yaugi no Sangi Sangi la ira. Sangi kayang sarake. Teleba sadokpam na Elina aigi channel leibani join tawbiramo hai adagaidi Premika ima kamai taurige ima do masado khara kangkhalabo kamai taurige ima do jam uninge aseng makida hadi real jam uninge ima do. Elina laima iche nangi Facebook ta kari oina leige iche gi number pame ꯑꯩꯒꯤꯁꯦ ꯑꯦꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯌꯥꯝ ꯀꯣꯜ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗꯅꯦ ꯑꯗꯣ ꯉꯁꯤꯗꯣ ꯍꯥꯏꯔꯣꯔꯥ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯁꯨꯃꯥꯏꯅ ꯑꯦꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯩꯅ ꯁꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯗꯩꯗꯨꯗ nupi amagi mingdako aina accept tawrebako haidi aigi subscriber oiramba yai aingonda nusidana request tawrapanigo haina aina ne accept tawraba matungda kaina tawramebako mingse nupi gi mingneba aduga mana messenger da ko ma'am message irakpa hai tare ne tumaba charaba kamai tawri ke tawri adum taw hangakpado noida thabak chatkraba noida leibra nang husband leibra samai sum tawrebako adogidi mana call yam tawsale ngonda adagidi khoi dana ngang thangale dana thangatpadudane wa mu ngangaktreba ngasi mu tawre da khoi dana thangalo jengsi kanano jengsi na thangapadi nipa oiramebako aduga mana samana ka harakpa wanida tumina ka tawragane ai khangbra kaina ada ina khangdene kanano nang hana haiduga maiba ai video calling tawrake thamo video calling tawrake kaina ai tawrakano nang kanano aina samana haibako ado adumaina haidi karan tarakpa yam yawrebako nupa leire khangine ba ise isani lei adaidi nupa lei hebese khangabane maune je khangabane ba khanga adumaina karan tarakpa dudi nungaite aduna एबीगी कनोदा कनो पिथोकपगसे तल्लेबको फजना सुम तबिरदि Premikana फबा Kareba Kaim Kaide che Mathangda Yauhallo Abe Mado Yamna Nungsiye होय प्रेमिका जाहलके नंगना सपोर्ट जाम तबिबनी चे होइदको जाम नुसी प्रेमिका नंग कसारदगा लाक पतारगदी खंगलौको आइगे नंबर दो लेबन नट्रो नंगोंदा Sana Singana Onai दुगा Suraj Singana उनासेबा चिनाव तो उनासे Kasargine Surjit Kasargine Surjit Zaribon Gira Surjit Ugim Tawre Nangi Dipise Tabisanana Inama Inama Mamai Duda Thao Haina Thao Haina Taurini Blog Piwo ब्लॉक पिसन करे दाना बुद्धि ब्लॉक पिसन करे बको आई ब्लॉग खुद का ताऊ दा दो आई समाइना हाई के बको नुपी नुपा लेरे खंगबा मचा लेरे खंगबा नुपा लेरे खंगबा खंगगा नंग कईगिनो अदुमाइना कारण तारई से नंग अदु नुपा लेरे खंगना तौरे समाइना कारण तारई सिना दि नंग जे अफबा मिदि ओइरमोय हारगा अदु हारगा इदुम खोइदाना ब्लॉक तोसन गरेबा अदे बेलिंदा निथौजा मचे सक्सारबो बेलिंदा निथौजा चारे सेना सिंह हाय रबीना बेगम ने इबाई हेलो सेहना इबाई तो लंगी डायलॉग स्नेहा करो हाय माय इबाई स्नेहा तौरके मी तंधरा कांड तौरके को एलिना ने गबा आईदी गबा सेरान तुरन तौगदब नते को आईदी असेंगबा एलिना असेंगबा ओके पिरके आइगिने एबीदने एलिना समाइना लेबनिको अनुप्रदा सिंह अनुप्रदा स्पेलिंग हारके को ANUPRADA हाना लेबनिको अनुप्रदा सिंह हाना दुगा दु तबिसनाना सौखतब मी ने माय मी दी मी मानबदुगा मी दी नतबदो आय आई याम किजेबा दुमाइ तौबदो क्लास का NTS videos किजाबना इदी NTS welcome वेलकम NTS इतेमा कई दौरगे कना कई हारगे NTS नंग नचेगा कनेक्ट लेनद्रिबा माइ चैनल लेबने जारी बोन NTS लेना बनीदा लेना बनी NTS का
NTS Kaisu nateda haidi ꯑꯩꯗꯤ ꯅꯨꯄꯥꯅꯅꯦꯀꯣ ꯅꯨꯄꯤꯒꯤ DP ꯊꯝꯃꯒ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯅꯨꯄꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯛꯄ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯂꯩꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯀꯥꯏ ꯇꯧꯈꯠꯂꯛꯑꯒ ꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩ ꯀꯥꯔꯟ ꯇꯥꯗꯣꯏ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥ ꯂꯩꯔꯦ ꯑꯩ ꯃꯧꯅꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅ ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯔꯛꯄꯗꯣ ꯅꯤꯄꯥꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯉꯅ ꯆꯤꯆꯦ ꯅꯪ ꯌꯥꯝꯅ ꯐꯖꯩꯌꯦ ꯅꯨꯡꯁꯤꯕꯅ ꯊꯦꯡꯛ ꯌꯨ ꯁꯣ NTSꯅ ꯃꯆ ꯀꯩ ꯂꯩ ꯏꯇꯩꯃꯒ ꯑꯣ ꯂꯩ ꯍꯥꯏꯔꯣ ꯏꯇꯩꯃꯒ ꯂꯩꯕꯅꯦꯕ NTS ꯅꯇꯩꯃꯁꯤꯅ ꯄꯣꯡꯕꯁꯤꯅꯅꯦ ꯅꯕꯥꯏꯒꯁꯤ ꯆꯤꯡꯈꯠꯄꯤꯕꯖꯥꯠ ꯅꯠꯇꯦ ꯎꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯩ ꯆꯉꯥ ꯍꯥꯠꯄꯤꯔꯦꯅꯦ ꯇꯧꯏ ꯂꯥꯁꯦ ꯋꯥꯈꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯅꯥꯁꯤꯡꯍ ꯍꯥꯏꯅ ꯏꯁꯀꯤꯟꯗ ꯊꯣꯛꯏꯕ ꯄꯤꯟ ꯇꯧꯅ ꯊꯝꯃꯤꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯀꯣ ꯄ꯭ꯂꯤꯖ ꯔꯣꯃꯤꯇꯥ ꯁꯤꯡꯅꯒ ꯆꯦ ꯗꯨꯕ꯭ꯔꯥ ꯑꯩꯅ ꯆꯦ ꯗꯨꯕ꯭ꯔꯥ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯕꯒ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯅꯔ ꯄꯤꯔꯛꯇ꯭ꯔꯤꯗꯣ ꯍꯪꯉꯤꯕ ꯑꯣ ꯑꯣ ꯑꯗꯨꯅꯕꯨꯗꯤ ꯅꯠꯂꯝꯃꯣꯏ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯨꯗꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯔꯣꯃꯤꯇꯥ ꯑꯆꯥ ꯔꯣꯃꯤꯇꯥ ꯑꯩ ꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯑꯩ ꯎꯔꯝꯃꯦꯕ ꯑꯗꯣ ꯁꯣꯏꯗꯅ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯀꯦ ꯑꯗꯣ ꯀꯤꯕꯗꯤ ꯐꯥꯎꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯣꯏꯔꯥ ꯅꯨꯄꯥ ꯑꯣꯏꯔꯝꯗꯣꯏꯔ ꯍꯥꯏꯅꯅꯦ ꯀꯁꯔ ꯀꯤꯕꯗꯤ ꯈꯔ ꯄꯥꯈꯪ ꯐꯥꯎꯔꯦ ꯋꯦꯜꯀꯝ ꯀꯁꯔ ꯄꯥꯈꯪ ꯍꯥꯏ ꯇꯥꯃꯣ ꯏꯇꯩꯃꯥꯏ ꯋꯦꯜꯀꯝ ꯊꯣꯏꯕ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯕꯛꯇꯒꯤ ꯍꯜꯂꯛꯏꯔꯣ ꯍꯧꯖꯤꯛꯇ ꯑꯦꯂꯤꯅꯥ ꯂꯩꯃꯅ ꯑꯩꯒꯤꯗꯤ ꯑꯦꯂꯤꯅꯥ ꯀꯣꯟꯊꯧꯖꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯇ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯑꯦꯂꯤꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯑꯗꯨꯝ ꯈꯪꯒꯅꯤꯗ ꯅꯪꯒꯤꯗꯤ ꯊꯕꯤꯁꯅꯥꯅ ꯏꯅꯝꯃꯗ ꯅꯨꯡꯇꯤꯒꯤ ꯁꯛ ꯀꯩꯕ ꯍꯟꯕꯩ ꯏꯁꯩ ꯁꯛꯎ ꯏꯅꯝꯃꯗ ꯅꯨꯡꯇꯤꯒꯤ ꯁꯛ ꯍꯟꯃꯟꯕꯩ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯒ ꯏꯁꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯣ ꯅꯨꯡꯇꯤꯒꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯃꯟꯕꯗꯩꯗꯤ ꯏꯁꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯏꯇꯩꯃ ꯂꯝꯕꯤꯗ ꯆꯠꯂꯤ ꯔꯨꯝ ꯌꯧꯗ꯭ꯔꯤ ꯑꯣ ꯅꯪ ꯌꯧꯗ꯭ꯔꯤꯕꯣ ꯃꯥꯅꯤꯅꯦ ꯅꯪ ꯊꯦꯡꯅꯗꯤ ꯌꯧꯕꯅꯤ ꯑꯁ ꯑꯩꯅꯒ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯗꯤ ꯇꯧꯔꯝꯕꯅꯦ ꯑꯩꯗꯤ ꯋꯥꯔꯝꯒꯅꯤꯀꯣ ꯍꯣꯇꯦꯜꯗ ꯆꯥꯔ ꯂꯥꯛꯀꯅꯦꯕ ꯑꯩ ꯊꯣꯡꯉꯒ ꯆꯥꯔꯣꯏꯕ ꯑꯩꯗꯤ ꯋꯥꯔꯝꯒꯅꯤꯅꯦ ꯊꯣꯏꯕ ꯅꯪ ꯍꯜꯂꯒ NTSꯅ ꯑꯃꯨꯛ ꯆꯥꯛ ꯀꯩꯕ ꯊꯣꯡꯗꯣꯏꯗꯣ ꯎꯁꯤꯠꯇꯅ ꯇꯧꯔꯤꯅꯤꯗꯣ ꯃꯣꯏꯗꯣ ꯔꯦꯁꯄꯦꯛ ꯃꯁꯛ ꯈꯪꯉꯝꯃꯣꯏ ꯑꯗꯨꯅ ꯇꯧꯔꯤꯃꯤ ꯏꯆꯦ ꯀꯅꯥꯅꯣ ꯏꯆꯟ ꯀꯅꯥꯅꯣ ꯏꯇꯩꯃ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅꯦ NTS ꯑꯩꯈꯣꯏꯗꯤ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯦ ꯁꯥꯎꯅꯤꯡꯗꯅ ꯈꯨꯗꯛꯇ ꯁꯨꯝ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯀꯩꯅꯣꯗ ꯌꯨꯇꯨꯕ ꯄꯥꯏꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯅꯣꯛꯄ ꯈꯦꯕ ꯇꯧꯕꯗꯨꯒ ꯆꯒꯠ ꯇꯧ ꯌꯥꯅꯤ ꯀꯥꯏꯅ ꯈꯟꯕꯩ ꯃꯑꯣꯡꯅꯦꯕ ꯃꯥꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯝꯁꯨ ꯈꯔ ꯂꯩꯗꯅꯀꯣ ꯑꯗꯨꯅꯤ ꯁꯅꯥꯅ ꯍꯥꯏ ꯁꯥꯟꯇꯤ ꯍꯥꯏ ꯀꯧꯔꯦ ꯑꯣ NTSꯁꯦ ꯁꯥꯟꯇꯤ ꯍꯥꯏꯕꯅꯤ ꯁꯅꯥꯅ ꯀꯩꯖꯥꯡ ꯆꯥꯔꯛꯑꯒꯦ ꯃꯥ ꯀꯣꯝꯂꯥ ꯆꯥ ꯃꯕꯨꯛ ꯊꯜꯂꯝꯃꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯑꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯃꯤꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯑꯒꯦꯀꯣ ꯐꯅꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯑꯩꯒꯤ ꯁꯦꯝꯕꯤꯔꯛꯑꯣ ꯒꯥꯏ ꯍꯥ ꯍꯥꯏꯗꯤ ꯄ꯭ꯔꯦꯃꯤꯀꯥꯗꯣ ꯑꯩꯒꯤ ꯁꯦꯝꯕꯤꯔꯣꯏ ꯅꯣꯏ ꯃꯁꯦꯟ ꯌꯥꯅꯕ ꯄꯨꯔꯛꯆꯔꯣꯕ ꯑꯗꯨꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯤ ꯑꯃꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯉꯒ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯇꯣꯝꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯁꯛꯄꯤꯔꯣ ꯏꯃꯥꯒꯤꯁꯤ ꯏꯃꯥ ꯏꯃꯥ ꯁꯛꯂꯛꯀꯦ ꯑꯗꯩꯗꯤ ꯀꯩꯕ ꯑꯝꯇꯪ ꯅꯪ ꯄꯥꯏꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯇꯣꯝꯁ ꯑꯗꯩꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤ ꯇꯧꯒꯦ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣꯒ ꯇꯧꯁꯤꯜꯂꯛꯇꯅ ꯑꯗꯨꯒ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯈꯦ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯁꯛꯂꯣ ꯇꯧꯁꯟꯈꯔꯦꯕ ꯏꯇꯩꯃ ꯏꯁꯩ ꯑꯃ ꯅꯩꯔꯣ ꯍꯥꯏ ꯁꯛꯂꯒꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯃꯥꯒꯤꯁꯤ ꯏꯃꯥ ꯁꯛꯂꯛꯑꯣ ꯍꯥꯏꯀꯣ ꯁꯛꯂꯛꯑꯒꯦ ꯆꯤꯡꯂꯣꯟ ꯀꯌꯥ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅꯁꯨ ꯂꯨꯇꯣꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯆꯦꯜꯂꯤ ꯏꯆꯦꯜ ꯅꯪꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯦꯝꯈꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ ꯆꯥꯡꯗꯝꯅꯤꯉꯥꯏ
ꯅꯠꯇ꯭ꯔꯕꯅ ꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ 이마기수 이마낭니 마니푸 이마기수 이마낭니 마니푸 ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯑꯒ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯁꯤꯁꯦ ꯁꯛꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯀꯣ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦꯕ ꯁꯤꯁꯦ ꯁꯛꯑꯒ ꯆꯤꯡꯗꯣꯟ ꯃꯥꯄꯟ ꯂꯥꯞꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯄꯥꯊꯣꯔꯛꯎꯔꯥ ꯏꯁꯩꯁꯤꯒ ꯀꯩꯅꯣ ꯂꯩꯅꯩꯌꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯁꯤ ꯏꯁꯩꯁꯦ ꯁꯛꯑꯒ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯌꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯁꯛꯑ ꯀꯞꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯤ ꯏꯁꯩꯁꯦ ꯑꯗꯨꯒꯩꯗꯤ ꯊꯃꯣꯏ ꯄꯦꯜꯂꯦ ꯏꯅꯝꯃ ꯅꯣꯛꯄ ꯈꯥꯡꯕꯒꯤ ꯁꯛꯇꯨ ꯏꯕꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯁꯤ ꯁꯛꯀꯅ ꯍꯟꯕ ꯏꯗꯣ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨ ꯑꯗꯨ ꯑꯝꯇ ꯍꯥꯏꯌꯨ ꯑꯩ ꯐꯖꯗꯕꯩ ꯅꯣꯛꯏꯔ ꯀꯩꯒꯤꯅꯣ ꯑꯩ ꯁꯛꯑꯔꯣꯏ ꯏꯁꯩꯒ ꯑꯝꯇ ꯇꯜꯂꯦꯅ ꯅꯌꯥꯅ ꯍꯤꯒꯠꯂꯤꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯁꯨꯔꯒ ꯇꯠꯀꯦ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯅ ꯆꯤꯡꯖꯔꯤꯕ ꯁꯨꯔꯗꯣ ꯈꯪꯉꯕ ꯆꯦ ꯁꯥꯎꯅꯤꯡꯉꯛꯄ ꯏꯁꯩꯗꯣ ꯁꯥꯡꯃꯜꯂꯦ ꯑꯗꯨꯅꯦ ꯂꯥꯏꯐꯁꯤꯒ ꯃꯥꯅ ꯃ꯭ꯌꯨꯖꯤꯀꯦꯜ ꯂꯥꯏꯟꯗꯨꯃꯥꯏꯅ ꯁꯛꯂꯦ ꯇꯧꯁꯦ ꯊꯕꯤꯁꯦ ꯏꯁꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯁꯩꯗ ꯁꯛꯑꯗꯤ ꯂꯣꯏꯅ ꯁꯛ ꯇꯥꯏꯅ ꯅꯨꯡꯁꯤꯕꯅꯤ ꯏꯅꯝꯃ ꯇꯥꯕꯗ ꯁꯨꯝ ꯀꯞꯄꯦ ꯑꯩꯁꯨ ꯍꯥꯏ ꯑꯗꯨꯝ ꯑꯗꯨꯅꯦꯕ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯁꯛꯄ ꯌꯥꯗꯦ ꯁꯤ ꯏꯁꯩ ꯁꯛꯑꯒ ꯍꯦꯛꯇ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯏꯁꯥꯁꯦ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯋꯥꯎ ꯕꯥꯂꯣ ꯏꯇꯩꯃ ꯄꯤ ꯇꯥꯒꯦ ꯇꯧꯔꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯏꯁꯩꯅꯦ ꯑꯗꯨꯒꯤꯅꯦ ꯑꯗꯩ ꯑꯗꯨꯅꯦꯕ ꯌꯥꯝ ꯑꯦꯝꯇꯤꯑꯦꯁꯅ ꯀꯩꯕ ꯅꯨꯡꯁꯤꯕꯅꯤꯀꯣ ꯁꯤ ꯏꯁꯩꯁꯦ ꯉꯥꯎꯋꯦ ꯅꯪꯕꯨ ꯑꯩꯗꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯁꯛꯂꯣ ꯍꯥꯏ ꯗꯥꯁ ꯅꯪꯗꯣꯏꯗꯤ ꯏꯐꯥꯗꯤ ꯑꯩꯁꯨ ꯅꯣꯛꯀꯦ ꯅꯪ ꯁꯛ ꯑꯩ ꯅꯪꯕꯨ ꯅꯣꯛꯀꯦ ꯑꯁꯨꯝ ꯅꯣꯛꯀꯦ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂ ꯂꯩꯔꯦ ꯆꯩꯉꯣ ꯃꯤꯀꯨꯞ ꯃꯇ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯑꯁꯨꯝ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯅ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯃꯇ ꯋꯥ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯌꯦꯁ ꯖꯣꯟꯁꯟꯗꯧꯅ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯁꯥꯔꯒꯤꯅꯦ ꯖꯣꯟꯁꯟ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯁꯥꯔꯒꯤꯅꯦ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯅꯨꯁ꯭ꯔꯤ ꯕ꯭ꯔꯍꯃꯆꯥꯔꯤꯅ ꯍꯥꯏ ꯁꯞꯄꯣꯔꯠꯁꯨ ꯑꯅꯨꯁ꯭ꯔꯤ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯁꯩꯗꯣ ꯈꯜꯂꯨꯕꯩ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯣꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯩ ꯁꯨꯔꯖꯁꯤꯅꯥꯅ ꯍꯥꯏꯌꯦ ꯁꯅꯥꯁꯤꯡꯍꯅ ꯂꯞꯁꯥꯏꯠ ꯑꯍꯨꯝꯒ ꯄꯨꯔꯛꯑꯦ ꯅꯪ ꯏꯁꯩꯗꯨꯗ ꯁꯅꯥꯅ ꯍꯥꯏꯔꯣ ꯊꯦꯡꯛ ꯌꯨ ꯁꯅꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯅꯩꯔꯦ ꯍꯥꯏꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯥꯔꯊꯨꯔꯅ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯀꯁꯔ ꯄꯥꯈꯪ ꯇꯥꯃꯣ ꯁꯛꯂꯕꯅꯤꯅ ꯂꯣꯏꯔꯦꯀꯣ ꯀꯗꯥꯏꯗꯒꯤ ꯁꯟ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯏꯁꯤꯅ ꯑꯗꯨꯅꯦ ꯇꯥꯃꯣꯅ ꯁꯛꯂꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯁꯛꯂꯧꯔꯥ ꯍꯩꯕꯅꯦ ꯑꯗꯩ ꯌꯥꯝꯅꯁꯦ ꯑꯦꯂꯦꯛꯁꯅ ꯃꯩ ꯀꯩꯕ ꯇꯥꯕꯅꯦ ꯍꯥꯏ ꯁꯞꯅꯥ ꯍꯤꯖꯝꯅ ꯏꯕꯥꯏ ꯐꯥꯒꯤ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ ꯔꯟꯕꯤꯔꯒꯤ ꯑꯃꯇ ꯁꯠꯂꯒꯦ ꯇꯨꯀꯠꯆꯩ ꯀꯩꯗꯧꯔꯤꯗꯣ ꯃꯥꯗꯤ ꯐꯨꯐꯥ ꯀꯥꯝꯃꯛꯇꯣꯏꯃꯤꯅ ꯑꯥ ꯁꯣꯔ ꯆꯠꯍꯟꯗꯣꯏꯃꯤꯅ ꯏꯁꯩ ꯁꯛꯄꯗ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯥ ꯂꯩ ꯀꯩꯅꯣ ꯏꯁꯩ ꯁꯛꯄ ꯌꯥꯗ꯭ꯔꯦ ꯏꯁꯩ ꯁꯛꯀꯦ ꯅꯪꯒꯤ ꯅꯆꯤꯟ ꯀꯥꯝꯃꯤ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏ ꯖꯨꯒꯣꯃ ꯖꯨꯗ ꯆꯠꯂ ꯑꯗꯩꯗꯤ ꯖꯣꯀꯔ ꯃꯗꯨꯅ ꯁꯛꯂꯛꯑꯣ ꯍꯥꯏ ꯁꯨꯔꯖꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯈ꯭ꯋꯥꯏ ꯅꯩꯕ ꯀ꯭ꯌꯨꯠ ꯀꯄꯜ ꯇꯥꯔꯦ ꯗꯗꯥꯒ ꯏꯅꯝꯃꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯦꯟꯇꯤꯑꯦꯁꯅ ꯑꯗꯨ ꯏꯇꯩꯃꯒ ꯏꯕꯥꯏꯒ ꯄꯨꯜꯂꯒ ꯏꯁꯩ ꯑꯝꯇ ꯁꯛꯂꯣ ꯍꯥꯏꯕꯨ ꯅꯪ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯒ ꯅꯨꯄꯥꯅꯁꯨ ꯁꯛꯄ ꯅꯨꯄꯤꯅꯁꯨ ꯁꯛꯄ ꯏꯁꯩ ꯅꯨꯡꯁꯤ ꯇꯧꯔꯣꯅ ꯅꯨꯡꯉꯣꯟꯅ ꯑꯩ ꯍꯧꯅ ꯁꯥꯒ ꯏꯁꯩ ꯁꯛꯏꯗꯣ ꯑꯝꯇ ꯐꯥꯔꯛꯈꯤꯒꯦ ꯍꯌꯦꯡ ꯑꯗꯨ ꯂꯣꯏꯔ ꯁꯛꯀꯦ ꯑꯩ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯁꯅꯥꯁꯤꯡꯅ ꯀꯩꯕ ꯍꯧꯅ ꯑꯗꯨꯗꯣ ꯐꯖꯕꯅꯤ ꯈꯪꯉꯕ ꯍꯟꯅ ꯀꯥꯝꯃꯦ ꯁꯟꯅ ꯀꯥꯝꯃꯦꯔꯣ ꯍꯟꯅ ꯀꯥꯝꯃꯦ ꯍꯟꯅ ꯀꯥꯝꯃꯦꯕ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯃꯌꯥꯝ ꯎꯃꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯨꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯔꯟꯕꯤꯔ ꯃꯌꯥꯝ ꯍꯥꯏꯁꯤꯅꯦ ꯏꯕꯣ ꯑꯗꯨꯒ ꯂꯥꯏꯛ ꯍꯥꯏꯔꯒ ꯇꯧꯗꯕ ꯀꯁꯥꯔ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯄꯥꯈꯪꯅ ꯇꯧꯁꯤꯟꯕꯤꯔꯣ ꯑꯦꯂꯦꯛꯁꯅ ꯅꯥꯏꯁ ꯁꯣꯡ ꯍꯥꯏ ꯁꯨꯔꯖꯁꯤꯅꯥꯝꯅ ꯍꯥꯏ ꯔꯣꯃꯤꯇꯥ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯤꯡꯍꯅ ꯏꯕꯥꯏꯒꯤ ꯏꯁꯩ ꯈꯨꯁꯛꯁꯦ ꯖꯀꯤꯔ ꯃꯦꯗꯝꯅ ꯌꯥꯝ ꯃꯥꯜꯂꯦ ꯖꯣꯀꯔ ꯃꯊꯦꯝꯅ ꯑꯗꯩ ꯁꯣꯄꯟ ꯍꯤꯖꯝꯅ ꯏꯕꯥꯏ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩ ꯂꯩ ꯁꯛꯄ ꯅꯪꯅ ꯐꯥꯖꯕ ꯉꯝꯖꯕꯗ ꯂꯩꯔꯝꯃꯅꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯛꯂꯛꯑꯣ ꯑꯗꯨꯁꯨ ꯍꯩꯗꯥꯏ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ
ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯎꯅ ꯎꯅ ꯇꯥꯝꯅꯔ ꯄꯨꯟꯁꯤꯅꯤ ꯁꯛꯈꯪꯅꯗ꯭ꯔꯕ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯋꯥ 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 ꯊꯦꯡꯛ ꯌꯨ ꯅꯪꯗꯤ ꯑꯩꯅ ꯁꯛꯄꯗ ꯋꯥ ꯋꯥ ꯀꯛꯃꯣ ꯍꯥꯏꯕꯤꯗꯕꯅꯤ ꯍꯤꯒꯠꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯁꯛꯄꯗ ꯅꯪꯗꯤ ꯂꯛꯅꯔꯤꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏꯕꯤꯗꯦꯁꯦ ꯈꯨꯕꯥꯛꯀ ꯒꯨꯗ ꯐꯨꯕꯤꯅꯤ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯅꯦ ꯅꯪ ꯑꯩꯁꯦ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤ ꯆꯨꯝꯅ ꯅꯨꯡꯁꯤꯕꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯨꯝꯗ ꯄꯤꯖꯔ ꯊꯛꯏꯗꯣ ꯆꯨꯝꯅꯗ ꯊꯛꯄ ꯅꯠꯇꯦꯅꯤ ꯏꯕꯦꯝꯃ ꯑꯗꯩ ꯀꯁꯥꯔ ꯄꯥꯈꯪꯅ ꯋꯥ ꯑꯩ ꯋꯥꯏ ꯇꯥꯔꯗꯤ ꯉꯥꯡꯅꯤꯡꯉꯥꯏ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩ ꯇꯥꯃꯣ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩ ꯇꯥꯃꯣ ꯆꯩꯈꯠꯅ ꯁꯛꯑꯅꯨ ꯍꯨꯏ ꯈꯣꯡꯂꯛꯑꯣ ꯅꯪꯒꯤ ꯄꯨꯗ꯭ꯔꯨ ꯄꯨꯗ꯭ꯔꯨ ꯈꯣꯡꯂꯧꯔꯣ ꯍꯨꯏ ꯈꯣꯡꯂꯧ ꯍꯩꯕꯅꯤ ꯍꯨꯏ ꯑꯗꯩꯗꯤ ꯈꯣꯡꯕꯁꯨ ꯑꯦꯟꯇꯤꯑꯦꯁꯅ ꯇꯣꯝ ꯁꯥꯏ ꯔꯥꯖꯀꯨꯃꯥꯔꯤ ꯁꯨꯗꯤꯞꯇꯥꯅꯒꯕ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯗꯤꯞꯇꯥ ꯁꯨꯗꯤꯞꯇꯥ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯁꯨꯗꯤꯞꯇꯥ ꯑꯗꯩꯗꯤ ꯁꯨꯔꯗꯦꯁꯤꯅꯥꯅꯒꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯩ ꯁꯅꯥꯁꯤꯡꯍꯅ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯦ ꯎꯅꯅꯤ ꯈꯟꯅ ꯁꯛꯂꯛꯑꯣꯅꯦ ꯑꯝꯇ ꯐꯖꯕꯅꯤ ꯑꯗꯨꯁꯨ ꯖꯨꯂꯤꯌꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯆꯦꯅ ꯍꯟꯅꯒ ꯍꯥꯏ ꯖꯨꯂꯤꯌꯥ ꯍꯟꯅꯒ ꯍꯜꯂꯣ ꯖꯨꯂꯤꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯅꯅꯤ ꯈꯟꯅ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯂꯥꯛꯄꯅꯤ ꯎꯅꯗꯍꯟꯕ ꯇꯥꯔꯦꯗꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯍꯪꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯉꯥꯏꯔꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯔ ꯃꯔꯨꯞ ꯅꯪꯅ ꯌꯥꯔꯕ ꯌꯥꯔꯦ ꯌꯥꯔꯦ ꯖꯨꯂꯤꯌꯥ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯖꯨꯂꯤꯌꯥ ꯖꯨꯂꯤꯌꯥ ꯅꯆꯦꯗꯨꯗ ꯀꯧꯏ ꯅꯕꯥꯏꯗ ꯀꯧꯗꯦ ꯍꯥꯏ ꯅꯪ ꯏꯆꯦ ꯏꯕꯥꯏ ꯑꯩ ꯁꯥꯎꯅꯤ ꯅꯨꯡꯉꯥꯏꯔꯤ ꯖꯨꯂꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯕ ꯋꯥꯕꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯃꯥꯄꯟꯁꯤꯅꯤꯅꯦ ꯀꯅꯥꯅ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯣ ꯑꯩꯒꯤ ꯃꯥꯄꯟꯁꯤꯇꯅꯦ ꯏꯆꯟꯅꯨꯄꯤꯁꯦ ꯍꯥꯏꯕ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯦ ꯂꯥꯏꯛ ꯅꯣꯃꯤꯇꯥ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯁꯤꯡꯅ ꯈꯨꯕꯥꯛ ꯈꯨꯖꯜꯂꯦ ꯊꯣꯏꯕꯤ ꯆꯅꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯈꯨꯔꯝꯃꯦ ꯁꯅꯥꯅ ꯍꯥꯏꯌꯨ ꯁꯥꯟꯇꯤ ꯁꯨꯔꯖꯁꯤꯅꯥꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯀꯁꯥꯔ ꯆꯥꯛ ꯄꯥꯈꯪꯅ ꯆꯥꯔꯦ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯁꯣꯔ ꯆꯥꯅꯔꯕꯣ ꯌꯥꯝ ꯁꯨꯔꯖ ꯀꯟꯅ ꯁꯨꯔ ꯌꯥꯝ ꯀꯟꯅ ꯆꯤꯡꯒꯅꯨ ꯇꯥꯃꯣ ꯅꯣꯡꯃꯗꯤ ꯁꯨꯔ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤꯍꯦ ꯅꯤꯡꯂꯣꯝꯗꯩ ꯁꯨꯔ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯍꯩꯕꯩꯒ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯌꯥꯝ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯛꯄꯗꯣ ꯁꯨꯝ ꯇꯥꯅꯤꯡꯕꯒꯤꯅꯦ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯁꯨꯔꯖ ꯁꯛꯄꯤꯔꯣ ꯁꯤꯅꯥꯝꯅ ꯍꯥꯏꯔꯛꯄ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯃꯨꯛ ꯐꯣꯏꯅꯗꯣꯔꯦ ꯑꯅꯤꯁꯦ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯀꯁꯥꯔ ꯂꯝ ꯀꯥꯏꯗꯅ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯃꯥꯏ ꯑꯗꯨ ꯏꯁꯄꯦꯂꯤꯡ ꯍꯥꯏꯅꯤ ꯁꯣꯏꯅꯤ ꯑꯦꯟꯇꯤꯑꯦꯁꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯞꯅ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯝꯃꯗꯤ ꯀꯌꯥꯝ ꯃꯥꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯥꯅꯦ ꯑꯗꯨꯅꯤꯅꯦ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯝꯃꯗꯤ ꯌꯥꯏ ꯀꯌꯥꯝ ꯌꯥꯏꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯍꯦꯜꯂꯣ ꯖꯨꯂꯤꯌꯥꯅ ꯑꯩꯈꯣꯏ ꯀꯕ ꯍꯥꯏ ꯏꯆꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯌꯥꯏ ꯌꯥꯏꯅ ꯀꯩ ꯍꯦꯜꯂꯣ ꯔꯥꯖꯀꯨꯃꯥꯔꯤ ꯁꯨꯗꯤꯞꯇꯥꯅ ꯆꯥꯛ ꯆꯥꯔꯕꯣꯁꯦ ꯐꯔꯦ ꯀꯦꯅꯦꯗꯤꯅ ꯊꯥꯡꯖꯝ ꯀꯨꯝꯃꯩꯅ ꯃꯩꯇꯩ ꯏꯁꯦꯟ ꯋꯦꯜꯀꯝ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯍꯥ ꯁꯨꯔꯖꯤꯅꯥꯝꯅ ꯑꯣꯀꯦ ꯖꯨꯂꯤꯌꯥꯅ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯖꯨꯂꯤꯌꯥ ꯍꯥꯏꯔꯣ ꯀꯥꯏꯅꯣ ꯖꯨꯂꯤꯌꯥꯗꯨꯕꯨ ꯑꯗꯨꯗꯩꯗꯤ ꯖꯨꯂꯤꯌꯥ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯔꯣꯁꯟ ꯀꯨꯃꯥꯔꯅ ꯆꯥꯛ ꯆꯥꯔꯕꯣ ꯖꯨꯂꯤꯌꯥꯅ ꯆꯤꯛꯀꯦꯟ ꯊꯣꯡꯉꯦ ꯖꯨꯂꯤꯌꯥꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯁꯤꯕꯤ ꯒꯧꯔꯞ ꯀꯨꯃꯥꯔꯅ ꯕꯣꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯅꯨꯡꯁꯤꯕꯤ ꯑꯗꯩ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯃꯥ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯎꯝ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯁꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯈꯜ ꯃꯊꯦꯜꯗ ꯀꯗꯥꯏ ꯅꯪꯒꯤ ꯂꯥꯛꯑꯦ ꯅꯇꯥꯗꯨꯅꯤꯅ ꯑꯣ ꯑꯩ ꯁꯤꯗ ꯁꯣꯟꯗꯜ ꯆꯠꯈ꯭ꯔꯦ ꯃꯊꯛ ꯀꯥꯈ꯭ꯔꯕ ꯆꯤꯡꯊꯔꯣꯅꯨ ꯆꯦꯜꯂꯔꯣꯏ ꯑꯣ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯑꯣ ꯏꯇꯥ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯏꯔꯦꯅꯦ ꯏꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯇꯥ ꯀꯃꯥꯏꯅ ꯅꯨꯡꯃꯥꯏꯛꯅ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯗꯩꯗꯤ ꯀꯩꯕ ꯌꯔꯁꯀꯨꯡꯉꯝ ꯁꯦꯂꯤꯌꯔꯣ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏ ꯆꯤꯆꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯅꯨ ꯅꯨꯡꯁꯤꯕꯤꯌꯨꯅꯦ ꯑꯩꯗꯤ ꯆꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯅꯝꯃ ꯅꯆꯜ ꯅꯨꯡꯁꯤ ꯈꯪꯉꯦꯗꯣ
Mingonda haido ka noy. Rasmita Singh na ibai ise Hindi ise amta saklo Manipuri tat sake. Koi salake Juliana, thank you Julia. Thank you. Welcome. Kennedy na hi tamo. Hello Kennedy. तुम पतलाए यो मुस्कुराए नंग इसे हिंदी इसे फिसा सकलो हिंदी की आई नेहा कक्कर की से सलके नेहा कक्कर की से सलके मैं को आई नेहा कक्कर से हम पामजे बको अजरुद्दीन हाय नुंगाइरी नेहा कक्कर से हम सी हम पामजे बइना ने ना कमेंट बात इसी सब या गदम ता है पाय सबिरो इता मीनो इसे सब या है तो बा कन्ना कमेंट जा खलक ने साव एम त साव इसे कमेंट से बात दि मी अमुक साव दि मी ने खंगा बा कमेंट त खरा त बात चाइना इसे यु स उय कमेंट सु नंग दु पासन गाइ दु जाब्रा बा चलो नंग पारो न कमेंट से पारो आई था पई के तविनी पई नते नंग कमेंट से पाजरो हाइबो कमेंट लेद्रे लोरे पई बी बेजा नते दई जे अजरुद्दीन हाय नुंगाइरी बो मेजुना kasad ina ka sa kai na de no lore che kai de no che koi che kasad chan le kai de ne surja sinana hingla abu sana singha kai tawrige dai di julian na mayam support kra to bi ko sana singha mayam support to biyo sinau singna sigan ka dai no julia gi do julia ngarem ba mane lady se asi channel pai bane ba ko do inau no pi se support to sen biyo mayam na yam nungai bani magi nungai ba blog kumba noi di na nungai ba biyo thangal sanana ai se ne ha support to biyo mayam ne ha pa mi hai ri sanana ai su ne ha ka kar se am pa me ai na koi nga thonge ke santi sana ka ba ai ne ha se jam ngau je ba ne ha ne dei ro na tai na nau kai gi khanai noi khana de da khana bani khanari kai sangi makhal me de nungai ri ai di video hapa yadri aduna thamoi kai re aisu kana tawe ita kai samgi video lak prana dum jenge bako ado video do no bom ta lak ta badu da aisu dum jengam bane ba bisna ma na so paina ranu amta okay ne ha ka gi singa salake ina pam jabe singa leye bako asigi sei se nauna khoi gi kai hai gani thabisna nauna di pan ba yai ko sigi sei se ka nauna kaina rakpa gi matang sa kai sei ne bako ai su jam pam jaba hai ta saglage ko mayam nang no nang no la di sa ko ngam dia bai nang singa kanu jam nei kai bai sige lo thora ke sakat le bai ai sakat le saglora तुझे चाहा रब से भी ज्यादा फिर भी ना तुझे पा सके रह तेरे दिल में मगर तेरी धड़कन तक ना जा सके जुड़ के भी टूटे कावरे सुर से जुड़ के भी टूटे देखो ना तुझे चाहा रब से भी ज्यादा फिर भी ना तुझे पा सके रह तेरे दिल में मगर तेरी धड़कन तक ना जा सके जुड़ के भी टूटे काऊ से कहीं ना सुर से किसको सुनाए जाके टूटे दिल का शोर वे माही वे मोहब्बत सचिया ने मंगदा नसीबा कुछ हो रे हो माही वे मोहब्बत सचिया ने मंगदा नसीबा कुछ हो दे किस्मत दे मारे ऐसे की करिए किस्मत दे मारे ऐसे की करिए किस्मत दे मारे हो ऐसे की करिए किस्मत पे किसदा जोर वे माही वे माही वे माही वे माही वे wow
wow. Sireda. Ma, Aina. tôi cũng nghĩ nè. Ai yam pamjai neha se pura ai ngaujai ba ko khoi dana ai ba neha dai ngau se kaishungi na ta hai to manaram ngai Size mana betul, size tapi kau tahu tak ingani mu ini. neha ga hai mana ya du duna ai na neha de ngaujari ne khoi Nga kau dana ai tahu, ba tapi sana na uji kami pata lagi, tapi sana na sakpi renu amta ani mag se cai cara ni si cái cha ni kumaning thau na kathare sana singa na kai gi hapa yadri no che ai kai no to isina kai gi hapa yadri no che kai mangre kamen mangre kamen mangre se le de kuman se chong sakla kanu kumaning thau thabi sana na पल्लसु केम खंदे आई होजिक नोक लगा ता लई दोइने कपसे याम वाये Bisina kap ka no जुलियाना का वाव याम फजये कुमनी तो हिंदी सही Thank you से Julia. खंग दब यावी को आई कुमनी तो नचे जुलिया हार्ट ब्रेक फ्री एनटीएस ना वखल की हौरकफम ओइबा नोमतसु काउद्रबा नाहकपु अइना करमना निंगसिंगनी इसई दो सकला ओ आई कुमन एलबी विदगी सक ले रमे दो Asi se LV kuni ki sahi si कुमनी sahi तो ko ani नचे sila pam जुलिया sai ni hai tare चंद्र सिंह ना हाय चंद्रशेखर ना कहबा लव यू टू अजरुद्दीन ना कहबा इसे नंगदी सकपा हईते याम बना हेन हइये आई नोथरे hai bane khoi dana hai रोमिता सिंह bane याम नुंसीना सकरे चे आई Thank you नहीं दी कुमनी तो नचे नु ननाव कुमन इसे कपथरे केनेदी ना वाव याम फजये kuman kap ka no सुरजत सिनाम ना अबू हिंगला सना सिंह लव आएगा mayam like to sin bi ko like to da yaw ga थबी di सनाना याम चनाना इसई लोयरगा हुईदो khongai da कईदौरे हाइबनो अइना खुबा खुबदुगा केन तौरेमी अजरुद्दीन नोक्थाग्रे सुरजत सिनाम ना हा एलिना ना गुड नाइट चे इसई सु यामना फजये फेसबुक ता मेसेज सु थाख्रबने थेंगनरबो हजिक चेक तौद्री चेक तौरकांदा हाइरागे एलिना सुरजत सिंह सना सिंह गुड नाइट जुलियाना कहबा हाय खुमन है कसर पाखंग ना इतेमा ननाव रूम यौरे पनीर थोंगे तौरी इतेमागा तामोगा लाओ अमुक चामिनसे ननाव थोंबसे पनीर दे फेवरेट निको khoi यम ba पामे kana पनीर tawro chaninge nang na ka thongro chaninge hau ga कुमनिंग da तौना male चे जुलिया से no ko na siga la kana cha si ko चिंबाल द खोही तई बनी को आए थेंग ल अहिंग मतम जुलियाना सूर्य सपोर्ट तो व्यू को आए थेंग ल Loi ba अहिंग मतम तो बिसना इना मा वीडियो थांगत ला ओ आए वीडियो लेत्रे ने इतई में इबाई नोंग आए cái nó santi cái nó nong ai gìกันtatre इतई में इबाई नोंग आए wahai do nungsiba जुलियाना के बकसर पखंग सपोर्ट तो व्यू को कुमन इबाई अहल से nungsina चिंबाल द खोही तई बनी को ai chaba ai tala pelage thamoina mayam like to sin view like to da yaw ra ga di aduga no ba chang bi rak pa chinaw sing yaw ra ga di support to अजरदीन view mayam जुम कब याम्ब कुंजबियारी की सही अमतंग है सुवारी ने इसी कुंजबियारी ने लादी ने सीबे तारे ने माबु सीधा बता दो री नेबु दैदी कहना एनटीएस ने शांति ने करे इतई मा इबाई नोंग पुंसी हाइबनी इबद सोइख्रे ओके पुंसी नोंग सोइदना पुंसी को wahai do nungsiba करी यांग थोंगम दोइ ने शांति हाउ बो थोंग मन मित पुंसी हाउ तो बदी तल्ली hau to ba talli kai हाउ तो बदी तल्ली सुवा ने ला इरोम बो तो फरक तार ai di ro mane la pamde मा इरोम बो तो Irom ba na hinanga, ay di nga ulit. नबाई दी ने आई दी मीना तारा पुरा के नुने को जी थोंग गो nga थोंग से सिंग से तादन ने दु ने मीना तादी पुरा मसे पंग मी ने ने बा dana po nga talo lang kam hanu ba mal ai खुरम खुमजरा की मैं आई पो होरे hanu ba mal पो होरे koi dai po se ngai ta ai song tholo pan अदई दी डीटा सेम ना like to sin bio mayam like to ba yaw ra ga di like to sin bio Aday, aduga Rita, na khone sin- ai na hadin lep ka da na hadin lep ka da Why? khanga ba Kapin sa understand
understand Yeah, understand. ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤꯀꯣ ꯑꯗꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪ ꯌꯦꯡꯕꯤꯔോ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯇꯠ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪ ꯆꯦꯛꯀꯣ ꯐꯪꯒꯅꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ Ita asimna lifestyle do kala yam nungsinaba male. thank Thank you you so thank you much. ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩ Thoibisana ꯔꯤꯌꯦꯜꯗꯁꯨ maibam. ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ Ite ꯂꯩꯀꯣ ma maibam na inama wahido nungsiba sa ꯁꯛꯂꯛꯀꯦ inama wahido nungsiba sa ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯁꯛꯅꯤꯡꯉ kumaning ꯂꯩꯅꯤ thau na che anu kumanchu chinbal da khoi tai bane ai bane Nazarudin please yamba oi try torake Juliana kareba Rita I am support of you ko nomita chanu che nu nungsibi ibai nungsiba nomita welcome hello kana kay mi ada nomita chanu nomita welcome na sige LB Juliana lakibagi kaiba thank you nomita so chanu much support of you ko Mike na kaiba English ta su isai saklo o ise English di NTS haite na ay salak English so ay salak English di haite ko mai da mi pare mai da uring thungi ja 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 da tin chai mayam ko lagi English isay di NTS majadro na English song di ko pa jamni do my life alive you do command do you love me but I love you and command do you love me but I love you so much makagi wide kayam khangre aina khangbadi love you oh I love you tani khangiba thank you da to mi nang wa NTS na ai si hawa tawbani sanasing ibai nungsiba thungnaramdai isai amta aigi oina saklo thungnaramdai kino thungnaramdai thungnaramdai gi isay do thungnaramdai o kaina bada thungnabai musa oira ako kena tawrake o nungsiba thungnaramdai gi isai siba thungnaramdai isay kamai sak toino khangde ju nungsiba thungnaramdai gi isai ni saklo waise mai pima sanana je aruba wahi ni ya kanana sanana hairo du se kano de mina lay ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪ ꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪ ꯇꯕꯨ ꯂꯥꯖꯔꯛꯄꯒꯤ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯥꯠꯆꯕꯅ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯋꯥꯈꯜꯅ ꯇꯨꯃꯤꯟ ꯈꯟꯖꯔꯤꯉꯩ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄꯗꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯍꯟꯕꯤꯔꯦ ꯁꯅꯥ ꯌꯥꯔꯕꯣ ꯊꯨꯡꯅꯔꯝꯗꯥꯏꯒꯤ ꯏꯁꯩꯅꯤꯗꯣ ꯈꯪꯉꯕ ꯍꯌꯦꯡ ꯊꯨꯡꯅꯔꯀꯥꯟꯗ ꯁꯛꯀꯗꯕ ꯅꯪꯅ ꯈꯪꯉꯕ ꯑꯗꯨ ꯁꯤꯒꯤ ꯏꯁꯩꯁꯦ nang isai taningai matam jorira ꯏꯔꯥꯡ ꯑꯃꯅꯤꯀꯣ ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯑꯃꯅꯤꯀோ Rita Asim na sister we Thobi Sanana Wahido Nungsiba sa oy ꯁꯛꯂꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥ ꯁꯛꯂꯛꯀே Julie Sahana si nu like den Julie thank Sa you welcome Julie Sa hi kumaning taw na Julie gaiba flag puja Nungsibidi Julia flag puja Nungsibidi ay Julia sama si nu return pibira mo aigi kanana okay Julia sa se स्क्रीन शॉट लहौरो ओके जुलिया स्क्रीन शॉट लहौगे स्क्रीन शॉट लहौरगा Julia me Julie Saha जुली Julia को हयेंग गुंबा 24 hours की मतुंग दो तौरके को the NTS na Toms nang isai ama saklo ay sana hai bani amna the kanha Vishwakarma na 7 inch kang de mai je unpat ni
ꯗꯩꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯖꯔꯗꯨꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯗꯤ ꯑꯅꯧꯕ ꯏꯔꯣꯟꯕ ꯆꯪꯕꯤꯔꯛꯄ ꯄꯥꯝꯗꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯌꯥꯎꯔꯒꯗꯤ ꯄꯥꯝꯕ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯁꯣꯡ ꯑꯃ ꯇꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯅꯥꯎꯔꯦꯝ ꯁꯣꯚꯥꯅ ꯏꯕꯥꯏ ꯏꯆꯦ ꯋꯦꯜꯀꯝ ꯁꯨꯕꯥ ꯈꯨꯃꯟ ꯋꯦꯜꯀꯝ ꯅꯤꯡꯊꯧꯅ ꯋꯦꯜꯀꯝ ꯖꯨꯂꯤꯌꯥ ꯐꯂꯥꯛ ꯄꯨꯖꯥ ꯅꯨꯡꯁꯤꯕꯤ ꯀꯧꯕꯤꯔꯣ ꯑꯗꯩꯗꯤ ꯃꯌꯥꯅꯥꯎꯅ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯑꯗꯩ ꯃꯌꯥꯅꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯖꯨꯂꯤ ꯀꯩ ꯁꯥꯍꯅ ꯏꯟꯖꯥꯡ ꯀꯩꯕ ꯆꯥꯔꯒꯦ ꯆꯦꯅꯨ ꯔꯤꯇꯔꯟ ꯕꯦꯛ ꯇꯧꯕꯤꯔꯛꯑꯣ ꯇꯧꯔꯛꯀꯦ ꯖꯨꯂꯤ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ 24 hours ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯕ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯩ ꯁ꯭ꯋꯤꯆ ꯑꯣꯟ ꯂꯧꯍꯧꯔꯦꯕꯀꯣ ꯀꯃꯦꯟ ꯊꯥꯗꯔꯝꯃꯣꯀꯣ ꯀꯩꯅꯣꯗ ꯀꯃꯦꯟ ꯊꯥꯗꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯃꯦꯟꯁ ꯊꯥꯗꯕꯤꯔꯝꯃꯣꯕꯀꯣ ꯀꯃꯦꯟ ꯊꯥꯗꯔꯝꯃꯗꯤ ꯂꯧꯈꯠꯄꯗꯣ ꯌꯥꯝ ꯂꯥꯏꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯀꯩꯕ ꯁꯅꯥꯁꯤꯡꯍ ꯄ꯭ꯂꯤꯖ ꯂꯞ ꯍꯥꯏ ꯀꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯖꯨꯂꯤ ꯐꯂꯛ ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯦꯀꯣ ꯑꯦꯟ ꯑꯦꯁ ꯒꯃꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯌꯥꯅꯥꯎꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯄꯨꯡ 1 ꯍꯧꯔꯤꯅꯤ ꯄꯨꯡ 1 ꯐꯥꯔꯤ ꯗꯩ ꯃꯦꯗꯤꯁꯅꯦꯜ ꯅꯤꯔꯚꯥꯅ ꯀꯦꯁꯇ꯭ꯔꯣ ꯆꯥ ꯃꯔꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯕꯕꯥ ꯒꯦꯃꯤꯡꯅ ꯕꯔꯕꯥ ꯒꯦꯃꯤꯡ ꯑꯗꯩꯗꯤ ꯑꯦꯝ ꯗꯤ ꯋꯥꯔꯤꯁ ꯈꯥꯟꯅ ꯇꯥꯃꯤꯜ ꯑꯪꯉꯦ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯇꯝꯃꯤꯜ ꯅꯪꯒꯤ ꯑꯃꯠꯇ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩꯗꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯏꯁꯩ ꯃꯌꯦꯛꯁꯦ ꯈꯨꯃꯟ ꯅꯥꯏ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯉꯦ ꯅꯠꯇꯦ ꯋꯥꯍꯩꯗꯣ ꯅꯨꯡꯁꯤꯕ ꯁꯛꯑꯣ ꯍꯥꯏꯕ ꯁꯛꯂꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯅꯤꯁ ꯅꯪ ꯀꯃꯦꯟ ꯋꯥꯁꯞ ꯂꯩꯔꯤꯕꯣ ꯂꯩꯔꯤ ꯑꯗꯨ ꯖꯔ ꯄꯥꯔꯣ ꯀꯣꯃꯦꯟꯁ ꯇꯥꯔꯦ ꯈꯔ ꯄꯥꯈꯤꯒꯦꯀꯣ ꯕꯟꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒ ꯁꯛꯂꯛꯀꯦ ꯍꯣꯠꯍꯦ ꯑꯗꯩ ꯖꯨꯂꯤ ꯁꯥ ꯅꯣꯛꯊꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯖꯨꯂꯤ ꯐ꯭ꯂꯥ ꯄꯨꯖꯥ ꯅꯨꯡꯁꯤꯕꯤꯗꯣ ꯋꯥꯍꯩꯗꯣ ꯀꯧꯔꯣꯅꯦ ꯅꯨꯡꯁꯤꯕ ꯑꯖꯔꯨꯗꯤꯟꯅ ꯊꯝꯂꯤꯕ ꯇꯥꯗꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯉꯥꯏꯖꯒꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯇꯒꯤ ꯑꯗꯩꯗꯤ ꯑꯦꯝ ꯗꯤ ꯋꯥꯔꯤꯁ ꯅꯨꯡꯁꯤꯅ ꯀꯥꯟꯅ ꯇꯥꯃꯤꯜ ꯍꯥꯏꯌꯨꯗ ꯅꯪ ꯑꯝꯇ ꯉꯥꯏꯖꯕ ꯁꯛꯄꯤꯔꯣ ꯏꯁꯩꯗꯣ ꯑꯩꯇꯅ ꯏꯕꯥꯏ ꯄꯦꯜꯂꯒꯦ ꯈꯨꯃꯟ ꯊꯃꯣꯏꯅ ꯅꯤꯡꯊꯧꯅ ꯖꯨꯂꯤ ꯐꯂꯛ ꯄꯨꯖꯥ ꯅꯨꯡꯁꯤꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯋꯥꯍꯩꯗꯣ ꯅꯨꯡꯉꯥꯏꯇꯦ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏꯒꯤ ꯊꯥꯔꯣ ꯏꯪꯂꯤꯁ ꯏꯁꯩꯗꯤ ꯇꯥꯕꯗ ꯇꯥꯅꯤꯡꯕ ꯅꯣꯛꯅ ꯁꯤꯗꯣꯔꯦ ꯅꯪꯒꯤ ꯁꯕꯤꯔ ꯁꯣꯅ ꯋꯥꯍꯩ ꯀꯨꯁꯃꯥ ꯁꯥ ꯖꯨꯂꯤꯅ ꯅꯨꯡꯁꯤꯕ ꯖꯨꯂꯤ ꯁꯥꯅ ꯅꯤꯡꯊꯤꯔꯨꯅꯨ ꯈꯨꯃꯟ ꯁꯥꯔ ꯄꯍꯥꯔꯤ ꯊꯃꯣꯏꯁꯦ ꯇꯣꯡꯕ꯭ꯔꯝ ꯂꯩꯍꯧꯋꯤ ꯍꯥꯏꯖꯩ ꯄꯣꯠꯁꯝꯕꯝꯅ ꯅꯨꯡꯁꯤꯕ ꯑꯩꯅ ꯆꯪꯉꯛꯄ ꯇꯥꯟꯖꯥ ꯆꯥꯅ ꯅꯠꯇꯕ ꯃꯥꯏ ꯊꯃꯣꯏꯅ ꯁꯛ ꯂꯩꯔꯝꯃꯦ ꯅꯨꯡꯁꯤꯒꯦ ꯄꯣꯠꯁꯝꯕꯝ ꯅꯨꯡꯁꯤꯕ ꯋꯦꯜꯀꯝ ꯁꯨꯔꯖꯁꯤꯅ ꯋꯦꯜꯀꯝ ꯋꯥꯎ ꯄꯣꯠꯁꯝꯕꯝ ꯖꯨꯂꯤꯁꯥꯅ ꯋꯦꯜꯀꯝ ꯊꯝꯆꯥ ꯄꯤꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯖꯨꯂꯤ ꯂꯥꯏꯛ ꯐꯂꯛ ꯇꯧꯕꯤꯌꯣ ꯄꯨꯖꯥ ꯃꯌꯥꯝ ꯂꯥꯏꯛ ꯅꯨꯡꯁꯤꯕꯤ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯋꯥꯠꯂꯦꯀꯣ ꯀꯧꯔꯣ ꯂꯥꯏꯛ ꯌꯥꯡꯅ ꯇꯧꯕꯤꯌꯣ ꯑꯦꯝꯗꯤ ꯅꯒ ꯏꯕꯥꯏ ꯑꯩ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯔꯦ ꯃꯥꯅꯗꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯁꯨ ꯑꯃ ꯀꯣꯏꯁꯜꯂꯣ ꯂꯧꯁꯜꯂꯣ ꯃꯤꯂꯟ ꯁꯥꯏꯈꯣꯝ ꯑꯗꯩꯗꯤ ꯀꯩꯕ ꯅꯣꯡꯊꯣꯝꯕꯝ ꯁꯟꯖꯣꯏ ꯍꯥꯏ ꯂꯩꯃ ꯗꯦꯕꯤꯅ ꯍꯥꯏ ꯂꯥꯏꯚ ꯊꯥꯕ ꯎꯕꯗ ꯅꯪ ꯑꯗꯩꯗꯤ ꯍꯣꯞꯁꯣꯟꯅ ꯇꯥꯃꯣꯅ ꯌꯥꯝ ꯍꯦꯜꯂꯤ ꯐꯖꯕ ꯅꯤꯄꯥꯗꯒꯤ ꯇꯥꯃꯣꯅ ꯌꯥꯝ ꯍꯦꯜꯂꯤ ꯐꯖꯕ ꯅꯨꯄꯤꯗꯒꯤ ꯑꯗꯨꯒ ꯑꯣꯏꯔꯝꯒꯅꯤ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯑꯩꯈꯣꯏ ꯁꯥꯅ ꯗꯥꯅ ꯍꯦꯟꯅ ꯈꯨꯃꯟ ꯐꯖꯩ ꯍꯥꯏꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯅꯣꯡꯊꯣꯝꯕꯝ ꯁꯟꯖꯣꯏ ꯃꯆ ꯍꯥꯏ ꯑꯩꯈꯣꯏ ꯈꯨꯃꯟ ꯗꯥꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯖꯨꯂꯤ ꯑꯩꯉꯣꯟꯗꯒꯤ ꯄꯔꯧ ꯀꯧꯔꯔꯣꯏ ꯅꯠꯇ꯭ꯔ ꯚꯥꯏ ꯃꯥꯏꯛꯅ ꯇꯥꯃꯣ ꯁꯣꯝꯁꯨ ꯍꯤꯟꯗꯤꯗ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯣ ꯁꯛꯂꯛꯀꯦ ꯖꯨꯂꯤ ꯁꯥꯅ ꯊꯦꯡꯛꯁ ꯁꯦꯅꯨ ꯁꯅꯥ ꯁꯤꯡꯍꯅ ꯂꯞꯁꯟ ꯃꯌꯥꯝ ꯊꯥꯗꯔꯦ ꯑꯗꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯃꯤꯂꯟ ꯁꯥꯏꯈꯣꯝꯅ ꯐꯣꯟ ꯅꯝꯕꯔ ꯖꯨꯂꯤ ꯁꯥꯅ ꯈꯨꯃꯟ ꯍꯧꯔꯛꯂꯒꯦ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯇꯥꯃꯣ ꯏꯇꯩꯃ ꯑꯩ ꯂꯥꯛꯑꯦ ꯃꯥꯂꯦꯝ ꯃꯩꯇꯩ ꯋꯦꯜꯀꯝ ꯃꯥꯂꯦꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯩ ꯏꯟꯖꯥꯡ ꯈꯨꯃꯟ ꯆꯥꯔꯒꯦ ꯅꯤꯡꯊꯧꯅ ꯖꯨꯂꯤ ꯐꯂꯛ ꯑꯩ ꯆꯠꯂꯣꯔ ꯖꯨꯂꯤꯅ ꯍꯣꯏ ꯁꯤꯁꯇꯔ ꯑꯖꯥꯔꯨꯗꯤꯟꯅ ꯀꯨꯟꯖ ꯕꯤꯍꯥꯔꯤꯒꯤ ꯑꯃꯠꯇ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯝꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯃꯤꯂꯟ ꯁꯥꯏꯈꯨꯝꯅ ꯐꯣꯟ ꯅꯝꯕꯔ ꯐꯣꯟ ꯅꯝꯕꯔ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯅꯣꯡꯊꯣꯝꯕꯝ ꯁꯟꯖꯦꯅ ꯆꯤꯟ ꯍꯥꯏ ꯒꯤꯞ ꯃꯤ ꯗ ꯑꯟꯁꯔ ꯆꯦ ꯍꯥꯏ ꯒꯤꯞ ꯃꯤ ꯗ ꯑꯟꯁꯔ ꯀꯔꯤ ꯃꯤꯂꯟ ꯑꯟꯁꯔꯅꯣ ꯁꯥꯏꯈꯣꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯁꯦ ꯏꯕꯥꯏ ꯁꯛꯄꯤꯈ꯭ꯔꯒꯦꯁꯦ ꯄꯣꯟꯁꯝꯕꯝ ꯉꯥ ꯊꯣꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯏꯁꯩ ꯀꯩ ꯋꯥꯍꯩꯗꯣ ꯅꯨꯡꯁꯤꯕꯁꯤꯗ ꯍꯥꯏ ꯂꯩꯔꯦ ꯁꯛꯂꯒꯦ ꯊꯣꯏꯕꯤꯁꯅꯥ ꯁꯨꯔꯗꯤ ꯌꯥꯝ ꯆꯤꯡꯕꯗꯤ ꯉꯝꯃꯣꯏꯀꯣ ꯁꯨꯔꯁꯦ ꯆꯤꯡꯕ ꯍꯩꯇꯦ ꯀꯥꯏꯅ ꯂꯛꯅꯕꯤꯅꯨ ꯑꯩ ꯁꯨꯔꯗꯤ ꯆꯤꯡꯕ ꯍꯩꯖꯗꯦꯀꯣ ꯋꯥꯍꯩꯗꯣ ꯅꯨꯡꯁꯤꯕ ꯊꯝꯂꯤꯕ ꯊꯃꯣꯏꯗ ꯑꯣꯏꯖꯒꯦ ꯑꯩꯇꯒꯤ ꯅꯨꯡꯁꯤꯅ ꯍꯥꯏꯌꯨꯗ ꯉꯥꯏꯖꯕ ꯑꯩꯇꯅ ꯄꯦꯜꯂꯒꯦ ꯊꯃꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯇꯥꯔꯣ ꯇꯥꯅꯤꯡꯕ
ꯂꯧꯖꯔꯣ ꯅꯪꯅ ꯊꯃꯣꯏꯁꯦ ꯈꯪꯃꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯇꯒꯤ ꯋꯥꯖꯩ ꯊꯃꯣꯏꯅ ꯅꯨꯡꯁꯤꯒꯦ ꯅꯪꯁꯦ ꯑꯩ ꯇꯥꯅ ꯌꯥꯔꯕ ꯊꯣꯏꯕꯤꯁꯅꯥ ꯁꯨꯔꯒ ꯌꯥꯎꯗꯕ ꯏꯁꯩꯅꯤꯅ ꯁꯨꯔꯒ ꯍꯩꯇꯦꯗ ꯑꯩ Chanbi Mayambam wow Bijon Kumarna my dear friend nga thongba hawbro hawre Bijon welcome male metain how bye Azardin Kunjabihari yamba ngai bangamdre ꯀꯨꯟꯖꯕ ꯏꯁꯩ ꯁꯛꯈ꯭ꯔꯕ ꯐꯖꯅ Kunjabi sai phada bine bai nei sai aidi dum ꯀꯨꯟꯖꯕꯤ phajana ꯍꯥꯏꯒꯦꯔꯥ ꯀꯨꯟꯖꯕꯤ ꯏꯁꯩꯗꯅꯦ ꯀꯨꯟꯖꯕꯤ ꯏꯁꯩꯗ ꯃꯌꯥꯝꯗꯤ ꯂꯩꯕꯅꯤ ꯀꯥꯎꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯀꯨꯟꯖꯕꯤ ꯏꯁꯩꯁꯦ ꯃꯌꯥꯝꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯈꯪꯗ꯭ꯔꯦꯅꯦ Lady lei sai aina mapung aina ta phade ꯎꯅꯅꯤ abdogine ꯈꯟꯅ aduni ngai sakrena ꯂꯥꯛꯄꯅꯤ ꯁꯛꯗ꯭ꯔꯤ ꯎꯅꯗꯍꯟꯕ Unani khana lakpani Unadahanba taredo Laklammi haina sai sakre ꯑꯣ ꯁꯛꯈ꯭ꯔ ꯃꯥꯜꯂꯦꯀꯣ Laklammi haina tambi uko ꯗꯣꯂꯥꯏ ꯊꯛꯇ ꯐꯝꯂꯒ ꯁꯣꯂꯣ Phade ꯅꯤꯡꯉꯝꯗꯅ ꯆꯠꯈꯤꯕꯤ ꯀꯥꯏꯅꯕꯒꯤ ꯄꯤꯔꯥꯡꯕꯨ ꯁꯪꯒꯥꯏꯇꯝꯅ ꯄꯨꯔꯒ ꯅꯪꯒꯤ ꯀꯩ Si me kau ꯅꯪꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯂꯨꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯇꯥꯡꯐꯝꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯎꯠꯆꯕ ꯉꯝꯈꯤꯗꯦ ꯋꯥꯔꯧꯔꯤ ꯇꯥꯛꯂꯤꯕꯔꯥ ꯅꯪꯒꯤ ꯄꯤꯔꯥꯡꯅ ꯋꯥꯅ ꯈꯥꯡꯖꯔꯤꯕ ꯑꯩꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤ ꯏꯁꯩꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯃꯟꯒꯤꯗ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯗꯣꯂꯥꯏ ꯊꯛꯇ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯕꯅꯤ Ahanba Mangpaunarakpa mikupta Ngaiduna layrammi Santigi yeknaba Kaya kaya malemsida Punsisina Ahanba Mangpaunarakpa mikupta Ngaiduna layrammi Santigi yeknaba Kaya kaya malemsida ꯐꯖꯕꯅꯤ ꯏꯁꯩꯗꯨꯁꯨ Adubun Deidi Tobisana singer asengbana kai helugani yam fazei teima zarudina nice like the ꯏꯀꯥꯏꯌꯦ ꯑꯩꯅ ꯏꯁꯩ ꯁꯛꯏꯁꯦ Pochambam thank you yambam yamba amatang taraga tumlage tumninge kunjabi hariye Deidi Tobisana amana hende amana tade thank you Bijon Kumar na nangna sagai amagi mauni singing by Kunjabihari Daidi mic na tamo isaido hindi da amukta please okay maitai na tamo itai ma ayam wari malem ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦꯅꯦ Nangna sagai amagi mauni aina nangi kaina khongloini ꯅꯪ ꯏꯁꯩ ꯋꯥꯡꯈꯠꯈ꯭ꯔꯦ Nangna sagai amagi ꯑꯃꯒꯤ ꯃꯧꯅꯤ mauni ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ khongloini ꯀꯥꯏꯅ ꯆꯤꯡꯕꯗꯣ ꯌꯥꯗꯦꯕ Aina nangi Kaina. kaina khongloini ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯕ una tamnara punsini sakhannadraba lamlanba amagum Nangna sagai amagi mauni aina nangi kaina khongloini Thank you Azarudin na phajagre ya yamba iche Azardina thank you Posambam na aidi thamoi pikre haiba isaido please ꯑꯩ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯍꯥꯏꯁꯦ malem ꯀꯃꯥꯏꯅꯅꯣ ꯈꯪꯗꯦꯅꯦ lakpaga chali ai ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ malemna lan ngakpa chali ai ꯑꯌꯥ malem nganba yeng cheksana chaluko ꯃꯥꯂꯦꯝ ꯆꯦꯛꯁꯟꯅ ꯆꯠꯂꯨꯀꯣ Ranjit Kundrakpamna 10:09 p.m. ꯇꯜꯂꯦꯗ ꯑꯩꯈꯣꯏ Bijon ꯏꯃꯥ ꯂꯩꯕꯥꯛ Kumana wow ꯃꯅꯤꯄꯨꯔꯁꯦ friend ꯀꯃꯥꯏꯅ yamna ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ pakchaye thank you Bijon male metena tamo itei mai mina leimana ꯍꯤꯟꯗꯤꯒꯤ ꯏꯁꯩ yamna ꯑꯃ ꯁꯛꯂꯛꯑꯣ bhaijai ko ꯍꯥꯏꯌꯦ no yani mina hindi gera ꯊꯦꯡꯛ ꯌꯨ ꯃꯤꯅꯥ
Thank you so much. Thế sao lẽ ya cái mi phải rồi. Isay may ninjang imin. Sise. Kano bisa. Hindi ka tak pabalik ro nangi. Lagi bani ma'am lagi bani. Kano so na. पसंद दिल के रिश्ता सलो है दिल का रिश्ता बड़ा ही प्यारा है कितना पागल ये दिल हमारा है एक दूजे से कौन करे नहीं चाहिए ना कौन सी कहीं इता सेम न करे बती जेंद्र की नौरिबी लैरांगी लैना द तौबदो प्लीज है मा तिजेंद्र की सही द पारे फादिनी दी माले न तमो इते इमाले बाग न याइफरे इमाले बाग न याइफरे माले चेक्सिन न चलो अदुगा इमाले बाग की दमकता नोइना चलिदो थमोय जान प्रकाश तुकचोम करी मथेल चारेगे प्रकाश ngasi janga thonge yan musiba माले में समाई चली kan हारी नत्रा ताबदा कैनोम तौरेबा असेंबा थवाई से कैनोम तौरिबो लान ngak pusali लान ngak पसत पकाइसे खलुरगदी येंगुनी रंजित कुंद्राकपम लक्की इमोजी थाजले लव यू टू ngasi jimi wat leko mayam like to sinbiu ko like to the bayaragadi like to sinbiu aduga anouba changbirappa isinaw sing yauragadi support tawbira mo aigi channel bu kundo leira nangdi khanglam loy thamoy nungda chakpa mai chakse mai thongi mino na अंजू कसर ए लाके से बाय वेलकम अंजू welcome इसे याम्बा ननाउदी तुमनिंगे सावया दे को गुड नाइट Azaruddin good night sweet dream hayeng ko muna si heng mo law ko ako ji sei sakningai lerek no na ne sing di sadana sei dun ya phagre prakash to na wakhal gi horufam mukta sabiyo sum samane kai ne khoi sei sei do मालेम मेटेन आईगी प्लेगी मरुप 13 चू लेगिद्रे as nuaite da malem sewaki आईगी प्लेगी मरुप legidre ai ro राउंड दो चू लेगिद्रे marup traum do legidre ai ro malem nuaite asewaki asengmak da nuaite wo मालेम मेटे khoi metei se थुबिसना इनामा मालेम वकल हंदबा यादे पंगल हंदबा यादे को इमाले बागी दमक्तनी मयाम चंगदना होना दोइनी को कंदबजी जाते कोई माले बाग से उपाय लेते है होइना कंदरदी कनादी कनगनी को ओ पीएलए गी मी त्राउंड सीरे ओ पीएलए आई पीएलए गी त्राउंड सीगरे सेमगी नुआइते समाना असिंगजे खलुरगा नोकपगासे नोकनिंगक्तेबो सुम कय हाइनी वाखल लगा नम तौरे चाक चार बोय हाउ चारे एमएम वासिमा ना चाक चार बो चारे एमएम वासिमा वेलकम एमएम वासिमा सपोर्ट तौबिरमो को न्यू ईयर गी गिफ्ट पिबिरमो पसंबम ने याइफरी हा मालेम नंग चाक चारागा चलीरो चाक चारबो करी जंग चारागा चलीनो दे अजरुद्दीन का ओके होय हयें अमुक काय ओके अजरुद्दीन हयें मुनसी थेंगनासी को होय अजरुद्दीन हयें मुनरसी निसी वाट ला तेरा तो पपाई खोंती दो के कोई दाबो खांग नो खरे वारे नंग चंग खदि मिम तला लेबीरो चना खरनी ने दे लाकनी मी चंगा लाके कमेंट थादर लाके mayam comment थादबिरो करी इगेदबा इबिरो चाद्रिए हाय चाक चादना चलीरो मालेमना चाक चारगा चलदी फैदना
Bijon Kumar friend isaido music taga taga yauradi yauradi hainingari da yamna faje gadauba music yaurade hoi hoi adum da bijon kai haini mayam nuksi bidana ko akoi da isai khara saklo ka habadu ko jum hara hara sai ni da isai ga Roni do Romita khon ga jam phajadana isai ga se jam sakpa haigidana ga sakpadi nate ba ko mayam nuksi bibadu ga ko hara hara saksari ni Romita Singana Karabache happy Prakash Singana happy new year che support aujari thank you happy new same to year you Prakash Romita thank you Singna so ise no much gi support LB of se pung ke bagi ada ka loisinge 11 to like ni 2 hours ni tawdoi se ko 9 dagi na 11 phak tawdoi ni male maitei na ai pochambam na abe madi tung prabhu posam tum ghare abe ma tum ghare ma nga sinung din tumau dia ba adu dugi ma ngan tana tum ninge lai nga parame duga chak pija ghare duga tuman ghare ma ngan na mu he hogala school mu tu mina ne yam thenga tum do yada ba posam na kai jang sarake mic na ga se loudspeaker kaino che lauri chatpi Kennedy do amukta please lauri chatpi phingang inbi lauri chatpi phingang inbi tada itai no itai ma tadei kaino itei ma hai doidi lauri chatpi phingang indi tadei kaino itei ma doidi kano haidane wangang haite saubinu thogalon haite ngakpiyu nanau laibak thibani tamo itei ma ai break laiye o noi kaino lan nga pagi break tawira yam section la yuko duni malem pochambamna chicken thonge iche pochambamna niam hau to minjang am thongamida tin ge se kut kut lau jole pharak ta jari nang ibe manang Tobi sanana kaiba to bisana na aidi hau badai loe phau jau doi mi koina mai duni tobi sana nam nusi egi sani pise Bijon Kumar na nate da ite ma friend na khoi ani mak khonjel amadi tan yam chai amasung yam na phajaye thank you Dabijon thank you Bijona duty da laira Hi guys, welcome to my channel. Hanu sar mi bolakti na no. hello mayam lai sidi lagde hai kinu mayam lai do Aya, mayam support tabiramo please ai pung manung na mo to kare. anauba changbirakpa chinaw sina support tabiyo duga like to sunambiro Ai pung manung dal landare. Guru 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 ai ne. Koi kino kongon chawi type chawi pung. kongamda doira Mayam kudo binara bo kameni beda aing bi lai hai che. ayume Hi, Mai, hello. welcome. Tumutumninge ngasi se. Welcome to Tauda. Ngasi se tumutumninge tari se. Tebi sanana kaya inama na ichal nupi kaina haibase yam nungsi aikoidi haibinaba laijadabanina Oye, ina ma malem kaurabanina isan soyena. maitei na tamo ite ma ai kaya ahing lakani ai ahing lakani hai mare ko Hayeng lakani hairo. Hoy malem. Seksana chalo, seksana lairo, duga kay haigani khangdeda, haipam khangdeda idi. mayam ki pandam mayam joy pandam Duga welcome hayeng amuk unasiyaba ko. malem maitei thammage okay Hoy okay malem. Fajana seksana chalo. Tabisana Good mayam night. da pandam mayam ki pandam na iche na inaw Pandam. kaina haibase yamna nungsiye aikoidi hainaba leitabanina Lady Strauss na hi Chenu Strauss hello welcome anu kay Hello. sam Chenu like anu welcome Anu, welcome. Kuldip Segel Kumar bidalaki na where you bagi. live we are from Silchar mayam ki pandam na thoibisana phajabi langlen thok na chak charabu Saksari, sare Langlen. thoibisana maibam na da pandam nang usitri rai Josipur sing na ha noktare thoibisana da pandam ai phajade sak phajaba phajadaba thoibisana nangi thamoi di sathi na phajai ses Saga isi ngani sange.
sak ꯐꯖꯔꯒꯕꯨ ꯑꯗꯨ ꯁꯦꯔꯦ ꯐꯖꯕꯅꯤꯀꯣ Malemgi ꯍꯧꯕꯗꯤ pandam ꯀꯃꯥꯏꯅ ꯁꯛꯄꯗꯣ asingba ꯑꯗꯨ ꯏꯁꯩꯗꯣ ꯀꯩꯅꯣꯝꯗ asingba ne ꯍꯧꯕꯅꯤꯅꯦ fajabagi ꯀꯣ mapa leitabani ꯁꯛꯍꯦꯟꯕꯤ tobisana nangne ꯄꯨꯟꯁꯤꯗꯨꯒꯤ Malem ꯋꯥꯔꯤ nganbana ꯂꯩꯇꯦ asingba fajabane ꯍꯥꯏꯕꯔꯥ tobisana na dapandam nang ai ujarabo anu kasan ibai nang di LB thadrabo na bhai gi channel do santhi gi channel ne pot pot law hum leire nongmada phugat ba ngamjadre nache puthok na mu jengi phawdokte ama thambe phawdokte kane kaidawduna khangde aise karisma kapur gi photo session amu thamjira khangthi karisma kapur is live on gai tawraga Daidi Jasbirna hello friends hello Jasbir Singh welcome Langlen thona kai mathel charage nga thonge to bisna ma dabung su haura aba pele noi sidi deida mayang bandana hare here ibe are ibe manangsu thamoi are ibe manangsu thamoina yadaba matang leibaniko mai mic na say how many children do you have ko ꯀꯅꯥꯅꯣ nga ni ni mic ꯃꯥꯏ ꯀꯩꯔꯣ nya anu kai samna ibai nang ne nokthagare deidi kam maubina nai he arke maiteina kai lamdano kasardane manichandra yumnam na hai anu kasanna hello pandam hello kmc Manichandra daidi pm wonder rahman na che kanon malak khungrak pom maya mai si kanon mala welcome welcome iche dai welcome ꯃꯅꯥꯛ tanuja ꯂꯩꯕꯤꯗ ꯂꯥꯛꯄꯤꯕꯒꯤ thank you so much tanuja chongloi na ihante khangre maronche PM Wasidur Rahman na yam phajai kaka nene thank you thank so you thank much you Malem nganbana thoibisana phajabi leirambine lairambine phajabagi lairambine haiba oh thoibisana phajabigi lairambine thoibisana na ai yam thibane thajadраga inamada hangojo thoibisana na on thoibisana mabam da pandam kainjang charage mayang pandam iche karino masigi thoibi na hairise anu kaisamna sana KMC RK maiteina kasar kadai waidano kasar chandam lekaidane mayang pandam na thoibi aigi nga chare nangdi warakpum bonison na kaiba ne silchar bonison na ne silchar se leiba nungaibro nungaiye ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ thoibisana maibang aidi chak ꯌꯥꯝꯅ chadre isa ꯏꯪꯅ ꯆꯤꯛꯅ ꯂꯩ nungaite ꯍꯥꯏꯕ na ꯇꯥꯔꯦ dapandam ꯃꯌꯥꯡꯂꯝꯗꯝ ꯑꯣꯏꯔꯁꯨꯅꯦ mayam gi ꯌꯥꯝ pandam ꯅꯨꯡꯉꯥꯏꯅ ꯂꯩ iche kanan bala joy PM waidu ꯏꯆꯦ remana ꯀꯥꯅꯟꯕꯂꯥ ꯀꯩ ꯏꯟꯖꯥꯡ kaka ꯆꯥꯔꯛꯀꯦ kai lamdano kasadane romita singna good night say bye good night ꯒꯨꯗ good ꯅꯥꯏꯠ night ꯔꯣꯃꯤꯇꯥ ꯒꯨꯗ mayam gi ꯅꯥꯏꯠ pandam na thoibisana ꯑꯩ ꯅꯪꯒꯤ ꯀꯣꯃꯦꯟ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖꯇꯣ ꯑꯗꯨꯝ ꯍꯜꯂꯛꯀꯦꯀꯣ thoibisana nang nasa ngamdaba mande amujauga saunabagi maliko kanon balanga pundak punda pandam kurame ke sat check na hai ꯍꯦꯜꯂꯣ malengi ꯍꯦꯜꯂꯣ pandam na ai kanon bala chak charbu iche kanon bala chak charbu iche kanon bala na alu sok stros na che anu dada yam na fani mi ne ꯀꯔꯤꯅꯣ ꯁꯨꯝ dai anu singana kuman ongbi kai mathel ꯅꯪꯉꯣꯟꯗꯅꯦ ꯍꯪꯉꯛꯏꯁꯦ ꯑꯣ ꯉꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣ ꯆꯥꯕꯗꯣ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯉꯥ RK ꯃꯩꯇꯩꯅ ꯑꯣꯖꯥ ꯑꯃꯤꯠ ꯈꯪꯕ꯭ꯔꯣ RK ꯃꯩꯇꯩ ꯑꯣꯖꯥ ꯑꯃꯤꯠ ꯈꯪꯗꯤꯌꯦ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤꯆꯅ ꯆꯠꯂꯣꯏ ꯑꯃꯨꯖꯥꯎ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯃꯨꯠ ꯇꯧꯒꯦ ꯔꯥꯛꯀꯅꯨ ꯏꯆꯦ ꯑꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯅꯨꯁꯤꯡ ꯐꯖꯕꯤ PM ꯋꯥꯏꯔ ꯔꯃꯟꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯀꯥ ꯅꯦꯅꯦ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯋꯥꯔꯛꯄꯝ ꯅꯪꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯕꯣꯅꯤꯁꯟꯁꯤꯅ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦꯗ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅꯦ ꯀꯅꯥꯅꯣ ꯋꯥꯏꯈꯣꯝ ꯕꯣꯅꯤꯁꯟ ꯁꯤꯡ ꯑꯣ ꯕꯣꯅꯤꯁꯟ ꯅꯥꯏꯔꯣ ꯋꯥꯔꯣꯏꯈꯣꯝ ꯑꯁꯦꯡꯕꯒꯤꯅꯤꯕꯣ ꯇꯧꯔꯤꯁꯦ ꯋꯥꯏꯔꯣꯛꯄꯝ ꯍꯥꯏꯕ ꯑꯅꯨꯁꯤꯡꯍꯅ ꯄꯥꯟꯗꯝ ꯃꯥꯏ ꯈꯨꯔꯝꯈꯔꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯩ ꯊꯣꯏꯕꯤꯁꯅ ꯅꯪꯒꯤ ꯃꯨꯠꯁꯦ ꯑꯩꯉꯣꯟꯗꯔꯣ ꯑꯗꯩ ꯏꯇꯣꯆꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ
ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯀꯦꯁ ꯁꯠ ꯁꯦꯛꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ 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 ꯆꯥꯛ ꯆꯥꯔꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯝꯕꯂꯥꯅ ꯏꯁꯩ ꯁꯛꯃꯟꯗꯅ ꯋꯥꯔꯦ ꯑꯗꯣ ꯆꯦꯡꯅꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯒꯤ ꯏꯁꯩ ꯐꯖꯕ ꯑꯃꯈꯛ ꯑꯩꯅ ꯊꯝꯃꯦ ꯑꯪꯀꯜ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯖꯛꯄꯔꯦ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯁꯛꯀꯦꯅꯀꯣ ꯍꯥꯏꯁꯦ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥ ꯁꯛꯂꯛꯇꯣꯏꯅꯦ ꯏꯆꯦꯒꯤ ꯅꯠꯇꯦ ꯐꯖꯕ ꯏꯁꯩ ꯑꯃ ꯊꯝꯃꯦꯅ ꯄꯜꯂꯛꯂꯣ ꯅꯠꯇꯦ ꯊꯣꯡꯁꯦ ꯅꯥꯕꯅ ꯄꯜꯂꯛꯀꯅꯣ ꯍꯥꯏꯕꯗ ꯄꯥꯟꯗꯝ ꯗꯗꯥ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯕꯨꯡꯗꯕꯨ ꯑꯅꯨꯀꯨꯃꯅ ꯑꯩ ꯉꯥ ꯆꯥꯏ ꯈꯨꯃꯟ ꯑꯣꯡꯕꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯐ꯭ꯔꯦꯟ 2016 ꯗ꯭ꯌꯨꯇꯤ ꯀ ꯇꯧꯗ꯭ꯔꯦꯗ ꯑꯗꯨꯝ ꯅꯈꯣꯏꯒ ꯃꯌꯥꯝ ꯂꯥꯏꯛ ꯑꯋꯥ ꯇꯧꯁꯤꯟꯕꯤꯌꯣ ꯅꯨꯡꯉꯥꯏ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯃꯤꯟꯅꯔꯝꯂꯤꯅꯤ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯣꯀꯦ ꯕꯤꯖꯣꯟ ꯑꯗꯩꯗꯤ ꯑꯥꯔ ꯀꯦ ꯃꯩꯇꯩꯅ ꯀꯃꯦꯟ ꯈꯨꯄꯥ ꯒꯗꯤ ꯁꯣꯔꯒ ꯍꯣꯟꯗ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯑꯗ ꯂꯥꯡꯂꯦꯟ ꯀꯣꯃꯦꯟꯁꯦ ꯊꯣꯛꯅ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯛꯁꯜꯂꯕꯅꯤꯅꯀꯣ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯇꯧꯒꯦ ꯏꯔꯥꯡ ꯌꯥꯡ ꯄꯥꯔꯦ ꯃꯥꯂꯦꯝ ꯄꯥꯟꯗꯝꯅ ꯀꯥꯏꯅꯔꯦꯗꯣ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯏꯕꯥꯅꯤ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯏꯆꯦ ꯀꯦ ꯁꯠ ꯁꯛꯅ ꯏꯌꯥꯝꯕꯒꯤ ꯇꯣꯄꯤꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯀꯌꯥ ꯄꯤꯒꯦ ꯅꯇꯩꯃꯅ ꯂꯩꯕꯤꯔꯤꯃꯤ ꯍꯣꯏ ꯑꯩꯅ ꯂꯩꯕꯤꯔꯛꯄꯅꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤꯁꯅꯥ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯁꯟꯇꯣꯁ ꯊꯣꯛꯆꯨꯝꯅ ꯍꯥꯏ ꯀꯦ ꯁꯦꯠ ꯁꯥꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏꯕꯝꯅ ꯗꯥ ꯄꯥꯟꯗꯝ ꯅꯪ ꯅꯨꯡꯊꯪ ꯃꯨꯁꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯍꯥꯠꯂꯒꯦ ꯋꯥꯏꯔꯣꯛꯄꯝ ꯕꯣꯅꯤꯁꯟꯅ ꯍꯟꯗꯛ ꯃꯦꯇ꯭ꯔꯤꯛ ꯊꯥꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯇꯒ ꯑꯃꯇ ꯆꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯐꯦꯜ ꯇꯧꯔꯧ ꯇꯥꯕꯅꯦ ꯀꯅꯥꯅꯣ ꯋꯥꯏꯔꯣꯛꯄꯝ ꯕꯣꯅꯤꯁꯟ ꯕꯣꯅꯤꯁ ꯀꯩꯅꯣꯗꯨꯗꯤ ꯃꯦꯇ꯭ꯔꯤꯛꯇꯨꯗꯤ ꯐꯖꯅ ꯊꯥꯗꯣꯛꯑꯣ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤꯁꯨ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯄꯤ ꯑꯦꯝ ꯋꯥꯏꯗꯨ ꯔꯥꯃꯟꯅ ꯀꯀꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯩꯇꯖꯤꯠ ꯀꯧꯋꯦ ꯂꯥꯟꯁꯤꯅꯕꯨꯗꯤ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯄꯥꯟꯗꯝꯅ ꯃꯌꯥꯝ ꯑꯩ ꯑꯣꯏꯕ ꯑꯩ ꯐꯥꯏ ꯅꯪ ꯂꯞꯄꯨ ꯌꯥꯗꯕꯅꯤꯅ ꯁꯤꯡꯍꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯗꯥꯕꯨꯡ ꯁꯤ ꯕꯤ ꯇꯤ ꯕꯥꯕꯨ ꯁꯤꯁꯤꯕꯤꯇꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯨꯃꯟꯅꯣꯡꯕꯤ ꯑꯥꯂꯨ ꯇꯟ ꯀꯔꯤ ꯑꯥꯂꯨ ꯇꯥꯟ ꯁꯤꯡꯍꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯩ ꯌꯥꯔꯛꯂꯕꯣ ꯀꯣꯅꯨꯡ ꯏꯆꯦ ꯑꯥꯂꯨ ꯇꯥꯟꯕ ꯌꯥꯗ꯭ꯔꯤꯅꯦ ꯏꯆꯦ ꯅꯨꯡꯁꯤꯅꯕ ꯏꯆꯦ ꯑꯅꯨ ꯍꯩꯒꯅꯨ ꯏꯇꯥ ꯏꯁꯩꯗ ꯁꯛꯂꯛꯑꯣ ꯑꯥꯂꯨ ꯍꯥꯏ ꯇꯥꯟꯕ ꯌꯥꯗ꯭ꯔꯤ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯇꯣꯛꯆꯣꯝꯅ ꯆꯥꯛ ꯈꯔ ꯆꯥꯔꯕꯣ ꯋꯥꯠꯂꯦꯕꯀꯣ ꯆꯥꯔꯦ ꯃꯥꯔꯆ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯔꯆ ꯀꯔꯤꯕ ꯃꯥꯔꯆꯀꯤꯗꯣꯒ ꯀꯔꯤꯕ ꯇꯥꯜꯂꯕꯖꯥ ꯏꯆꯦ ꯂꯥꯡꯂꯦꯟ ꯊꯣꯛ ꯑꯅꯨ ꯀꯩꯁꯥꯅ ꯆꯦ ꯕꯥꯏ ꯑꯩ ꯆꯠꯂꯦꯀꯣ ꯀꯩꯕ ꯃꯪ ꯐꯔꯁꯤ ꯕꯥꯏ ꯑꯣꯀꯦ ꯀꯅꯥꯅꯅꯣ ꯑꯣꯀꯦ ꯕꯥꯏ ꯑꯅꯨ ꯀꯩꯁꯥꯝ ꯑꯣ ꯏꯆꯦ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯥꯂꯦꯝꯒꯤ ꯅꯥꯏꯠ ꯄꯥꯟꯗꯝꯅ ꯀꯔꯤꯕ ꯅꯆꯦꯒꯤ ꯑꯦꯐꯕꯤꯗ ꯌꯥꯔꯣꯏꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯑꯩꯅ ꯊꯦꯡꯛ ꯑꯥꯏ ꯌꯨ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯀꯩ ꯑꯩ ꯀꯞꯄꯤ ꯀꯣ ꯏꯌꯥꯝꯕ ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯑꯅꯨ ꯆꯤꯡꯉꯅ ꯈꯨꯃꯟ ꯑꯣꯡꯕꯤ ꯑꯂꯨ ꯇꯟ ꯌꯥꯎꯔꯛꯂꯣ ꯇꯥꯟꯕꯒꯤ ꯑꯂꯨ ꯍꯥꯏꯗ꯭ꯔꯣ ꯑꯂꯨ ꯇꯥꯟꯕꯒꯤꯔꯣ ꯑꯂꯨ ꯎꯝ ꯇꯥꯟ ꯌꯥꯎꯔꯛꯑꯣ ꯁꯤꯡꯍꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯍꯥꯏ ꯊꯣꯏꯕꯤ ꯃꯥꯂꯦꯝ ꯉꯜꯃꯦꯟ ꯊꯣꯏꯕꯤꯁꯤꯅ ꯂꯩꯇꯦ ꯑꯗꯣ 22 ꯂꯥꯏꯛꯇꯤ ꯁꯨꯔꯕꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯅꯇꯨꯅ ꯍꯥꯠꯆꯈꯤꯅꯤꯍꯦ ꯅꯤꯇꯨ ꯁꯥꯏꯀꯤꯌꯥꯅ ꯑꯥꯔ ꯌꯨ ꯃꯅꯤꯄꯨꯔꯤ ꯌꯦꯁ ꯂꯥꯡꯂꯦꯟ ꯊꯣꯛꯅ ꯏꯆꯥꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯒꯦ ꯑꯩꯒꯤ ꯑꯉꯥꯡ 2 ꯁꯨꯔꯦ ꯑꯗꯩꯗꯤ ꯄꯦꯝ ꯏꯆꯥꯅꯤꯄꯥ ꯋꯥꯏꯔꯨꯔꯦꯃꯅ ꯑꯃꯒ ꯀꯀꯥ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯆꯥꯟꯕꯤꯗꯨꯅ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯌꯥꯒꯗ꯭ꯔꯣ ꯋꯥꯔꯤꯅꯦ ꯁꯣꯔꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯟꯅ ꯁꯛꯂꯛꯑꯔꯣꯏ ꯃꯅꯤꯡꯗ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯏꯇꯨ ꯂꯩꯇꯦꯀꯣ ꯏꯁ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯦ ꯁꯞ ꯇꯧꯔꯛꯀꯦ ꯗꯥ ꯄꯥꯟꯗꯝ ꯁꯤꯡꯒꯜ ꯂꯥꯏꯁꯟꯅ ꯊꯣꯏ ꯑꯩꯒ ꯖꯣꯏꯟ ꯂꯩꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯑꯗꯣ ꯌꯨꯝꯗ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯇꯧꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯅꯤꯇꯨ ꯁꯩꯀꯤꯌꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯅꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯝꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ ꯇꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯣꯅꯤꯁꯣꯔꯂꯣ ꯐ꯭ꯔꯦꯟ ꯕꯣꯔꯤꯁꯣꯟ ꯅꯦꯅꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯁꯤꯗ ꯁ꯭ꯀꯨꯜ ꯅꯧꯔꯤꯕ ꯄꯨꯟꯅ ꯉꯟꯅ ꯂꯩꯔꯒꯦ ꯆꯠꯂꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯍꯣꯠꯅꯧ ꯃꯦꯇ꯭ꯔꯤꯛꯇꯣ ꯄꯥꯁ ꯇꯧꯅꯕꯩ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯅꯥꯎꯔꯤꯒ ꯄꯨꯟꯅ ꯂꯩꯔꯒꯦ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯇꯝꯗꯕ ꯌꯥꯗꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯅꯊꯧꯔꯣ ꯗꯥ ꯄꯥꯟꯗꯝ ꯇꯧꯅꯤꯡꯉꯒ ꯇꯧꯅꯤ ꯖꯩ ꯖꯟꯁꯣꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯉꯁꯥꯏ ꯀꯅꯥꯅꯅꯣ ꯑꯃꯈꯛ ꯋꯥꯈꯜꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯅꯤꯔꯛꯇꯤ ꯑꯍꯨꯝꯂꯛ ꯁꯨꯔꯕ ꯀꯥꯎꯔꯦ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯍꯤꯞꯄꯒ ꯄꯥꯒ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯀꯅꯥꯅꯅꯣ ꯑꯃꯈꯛ ꯋꯥꯈꯜꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯅꯤꯔꯛꯂ ꯀꯩꯅꯣ ꯁꯨꯔꯦꯕꯀꯣ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯁꯛꯂꯒꯦ ꯍꯧꯖꯤꯛ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯛꯄꯤꯔꯣ ꯍꯥꯏꯅ ꯀꯃꯦꯔꯥ ꯍꯥꯏꯔꯕ ꯑꯩꯅ ꯂꯩꯅ ꯁꯛꯂꯒꯦ ꯄꯥꯊꯔ ꯁꯛꯂꯒꯦꯗ ꯆꯠꯂꯣ
ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 아세 위실라바수 낭따기 삭담니 우리바 타모이다 로뚜나 레이크라바 나하보 타모이다 로뚜나 레이크라바 나하보 마팜 까다이다 디루가니 ꯃꯌꯥꯝ ꯖꯥꯔꯕꯣ ꯋꯥꯈꯜꯒꯤ ꯁꯛꯄꯤꯔꯣ ꯍꯥꯏꯕ ꯀꯁꯥꯏ ꯀꯅꯥꯅꯣ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯋꯥꯈꯜꯒꯤ ꯏꯁꯩ ꯁꯛꯂꯨ ꯍꯥꯏꯔꯛꯄꯗꯣꯀꯣ ꯑꯗꯨꯒꯩꯗꯤ ꯃꯥꯏ ꯕꯦꯝꯃ ꯅꯪꯅ ꯏꯁꯩ ꯁꯛꯏꯅ ꯀꯃꯦꯟ ꯌꯧꯈ꯭ꯔꯦ ꯄꯥꯊꯔꯣ ꯍꯧꯖꯤꯛ ꯀꯀꯥꯒꯤ ꯍꯥꯏꯕ ꯃꯌꯥꯝ ꯄꯗꯝ ꯐꯔꯦ ꯐꯔꯦ ꯂꯩꯕꯅꯤ ꯁꯤꯡꯍ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅ ꯗꯥꯕꯨꯡꯁꯤ ꯄꯥꯈ꯭ꯔꯦ ꯀꯩꯅꯣꯁꯤ ꯄꯥꯈ꯭ꯔꯦ ꯏꯆꯦꯒꯤ ꯑꯉꯥꯡꯒꯤ ꯑꯁꯤ ꯄꯥꯈ꯭ꯔꯦ ꯄꯤꯝꯁ ꯄꯥꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯄꯥꯈ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯏꯁꯩꯁꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯖꯦꯝꯁ ꯑꯅꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯤꯁꯇꯔ ꯅꯨꯡꯁꯤꯂꯕꯤ ꯅꯨꯡꯉꯥꯏꯔꯤ ꯃꯥꯜꯂꯤ ꯏꯌꯥꯝꯕ ꯌꯥꯔꯒꯗꯤ ꯇꯥꯛꯄꯤꯕꯅꯦ ꯏꯁꯩ ꯑꯃꯇ ꯊꯣꯏꯕꯤ ꯁꯛꯄꯤꯌꯣ ꯅꯅꯥꯎꯗꯤ ꯑꯣꯀꯦ ꯁꯤꯇꯥ ꯗꯦꯕꯤꯅ ꯃꯌꯥꯝꯒꯤ ꯆꯨꯞꯀꯔꯦ ꯄꯥꯟꯗꯝ ꯅꯥꯏ ꯇꯥꯕ꯭ꯔꯥ ꯏꯁꯩꯁꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯇꯥꯛꯄꯤꯕꯅꯦ ꯊꯣꯏꯕꯤ ꯍꯥꯏꯈꯔꯦ ꯁꯤꯇꯥ ꯗꯦꯕꯤꯅ ꯆꯨꯞꯀꯔꯦ ꯊꯦꯡꯛ ꯌꯨ ꯆꯨꯞꯀꯠ ꯑꯗꯩ ꯁꯥꯏꯂꯦꯟ ꯏꯆꯦ ꯀꯩꯅꯣꯕꯂꯥꯅ ꯕꯨꯡ ꯏꯆꯦꯒꯤ ꯏꯁꯩ ꯁꯛꯑꯣ ꯆꯠꯂꯒꯦ ꯁꯅꯥ ꯑꯣ ꯁꯤꯡꯍꯅ ꯏꯆꯦ ꯏꯕꯥꯏ ꯀꯥꯅꯟꯕꯂꯥꯒꯤ ꯁꯛꯂꯛꯀꯅꯤ ꯏꯆꯦ ꯅꯪꯒꯤ ꯁꯅꯥ ꯏꯆꯦꯒꯤ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯏꯕꯥꯏ ꯀꯧꯔ ꯇꯨꯝꯅꯤꯡꯉꯕꯅ ꯀꯧꯔ ꯈꯥꯡꯉꯤꯅꯦ ꯑꯉꯥꯡꯁꯦ ꯋꯥ ꯂꯩꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯩꯌꯨ ꯁꯅꯥ ꯅꯪ ꯀꯣꯃꯦꯟ ꯊꯥꯗꯔꯛꯇꯁꯨ ꯃꯥꯏ ꯂꯩꯒꯗꯕꯅꯤ ꯆꯦꯅꯦꯜꯗ ꯍꯥꯏꯕꯤꯌꯨꯅꯦ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯁꯤꯒ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯏꯁꯀ꯭ꯔꯤꯟꯁꯤꯒꯤ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯂꯥꯁ ꯍꯥꯏꯅ ꯃꯥꯅ ꯐꯥꯔꯁꯇ ꯂꯩꯗꯣꯏꯅꯤ ꯃꯥꯅ ꯇꯣꯞꯅꯤ ꯐꯥꯁꯇ ꯂꯩꯗꯣꯏꯔꯁꯦ ꯑꯁꯤ ꯎꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯁꯇ ꯎꯠꯂꯤ ꯀꯩꯒꯤ ꯂꯥꯁ ꯍꯥꯏꯗꯤ ꯃꯥꯗꯣ ꯐꯤꯛꯁꯅꯦ ꯃꯥ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯁꯨꯝ ꯂꯩꯗꯧꯔꯕꯅꯤ ꯀꯃꯦꯟ ꯑꯣ ꯑꯗꯣ ꯐꯥꯁꯇ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯅꯥꯎꯁꯤꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯎꯔꯤ ꯁꯨꯃꯥꯏꯅ ꯎꯗꯣꯏꯅꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯊꯣꯛꯅ ꯂꯩꯁꯦ ꯁꯤ ꯀꯃꯥꯏꯅ ꯃꯊꯛ ꯃꯊꯛ ꯁꯣꯟꯗꯣꯏꯗꯣ ꯅꯠꯇ꯭ꯔꯣ ꯃꯊꯛ ꯍꯥꯏꯗꯤ ꯁꯤꯒ ꯐꯤꯛꯁ ꯃꯥꯗꯤ ꯂꯦꯡꯗ꯭ꯔꯦꯗꯅ ꯑꯣꯀꯦ 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 ꯑꯗꯨꯅꯤꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯂꯥꯡꯂꯦꯟ ꯊꯣꯛꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯔꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯣꯏ ꯑꯌꯨꯁꯤ ꯀꯧꯏ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯑꯌꯨꯁꯤ ꯅꯤꯇꯨ ꯀꯧꯏ ꯁꯩꯀꯦꯟ ꯑꯔꯤꯌꯨ ꯃꯅꯤꯄꯨꯔꯤ ꯌꯦꯁ ꯃꯥꯂꯦꯝꯒꯤ ꯄꯥꯟꯗꯝ ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯅꯪ ꯏꯅꯥꯎ ꯑꯃꯨꯖꯥꯎꯗ ꯐꯥꯔꯒ ꯄꯤꯖꯅꯤꯀꯣ ꯑꯗꯩ ꯋꯥꯏꯔꯛꯄ ꯕꯣꯅꯤꯁꯟꯅ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯕꯣꯅꯤꯁꯟ ꯃꯥꯂꯦꯝꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯅ ꯐꯥꯔꯒ ꯍꯦꯛꯇ ꯃꯉꯣꯟꯗ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯅꯤꯇꯨ ꯁꯩꯀ꯭ꯌꯥꯅ ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯥꯂꯦ ꯄꯥꯟꯗꯝꯅ ꯏꯃꯥ ꯏꯆꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯥꯜꯂꯦꯍꯦ ꯏꯁꯩꯁꯦ ꯀꯣ ꯖꯦꯝꯁ ꯕꯣꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯥꯏꯠ ꯁꯤꯁꯇꯔ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯑꯣꯀꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯤꯖꯣꯟ ꯒꯨꯗ ꯃꯌꯥꯝꯒꯤ ꯅꯥꯏꯠ ꯗꯥ ꯄꯥꯟꯗꯝꯅ ꯕꯤꯖꯣꯟ ꯅꯩꯔꯦꯍꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯊꯣꯛꯅ ꯌꯥꯏꯐꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯌꯥꯝꯅ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯁꯟꯇꯣꯁ ꯍꯥꯏꯔꯦ ꯇꯣꯛꯆꯣꯝ ꯑꯗꯩ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯏꯁꯩꯁꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯇꯥꯛꯄꯤꯕꯅꯦ ꯊꯣꯏꯕꯤ ꯄꯤ ꯑꯦꯝ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯋꯦꯗꯔ ꯇꯥꯎ ꯑꯃꯅ ꯅꯦꯅꯦ ꯏꯪꯅ ꯅꯣꯡꯂꯛꯁꯤꯗ ꯁꯗꯥꯅꯟꯗꯅ ꯔꯣꯁꯤꯕꯤꯅꯥꯒꯤ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯣ ꯄ꯭ꯂꯤꯖ ꯅꯆꯦꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯀꯔꯤ ꯏꯁꯩ ꯍꯥꯏꯕ ꯇꯥꯝꯂꯕ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯅꯦ ꯀꯀꯥꯒꯤ ꯂꯥꯏꯚ ꯌꯦꯡꯖꯔꯤꯌꯦ ꯀꯔꯤ ꯏꯁꯩ ꯍꯥꯏꯅꯣ ꯁꯗꯥꯅꯟꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯔꯣꯁꯤꯕꯤꯅꯥꯒꯤ ꯏꯁꯩꯗꯣ ꯅꯣꯡꯂꯛꯁꯤꯗ ꯅꯦꯅꯦ ꯏꯪꯅ ꯅꯣꯡꯂꯛꯁꯤꯗ ꯒ꯭ꯌꯥꯟ ꯏꯉꯥ ꯇꯥꯗ꯭ꯔꯦ ꯅꯣꯡꯂꯛꯁꯤꯗ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯍꯥꯏꯔꯣ ꯏꯁꯩꯗꯣ ꯀꯥꯎꯈ꯭ꯔꯦ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯈꯪꯉꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯁꯟꯇꯣꯁ ꯇꯣꯛꯆꯝ ꯏꯉꯥ ꯊꯣꯏꯕꯤ ꯁꯅꯥꯃꯨꯈꯣꯡ ꯅꯣꯡꯂꯛꯁꯤꯗ ꯀꯥꯎꯈ꯭ꯔꯦꯅꯦ ꯏꯁꯩꯗꯣ ꯊꯥꯕꯜ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯍꯥꯏꯗ ꯑꯗꯨ ꯏꯁꯩꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯀꯃꯥꯏꯅ ꯍꯧꯋꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ
ꯌꯥꯝ ꯁꯛꯇꯤ ꯁꯛꯑꯝꯕꯅꯦ ꯑꯩꯅ ꯍꯥꯟꯅ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯑꯩꯒꯤ ꯉꯥꯟꯁꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯍꯥꯏꯔ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯁꯥꯒꯤ ꯁꯣꯏꯕꯗ ꯁꯤꯕ ꯀꯩꯅꯣꯝ ꯏꯈꯨꯠꯇ ꯍꯥꯏꯕꯅꯦ ꯀꯥꯎꯈ꯭ꯔꯦ ꯁꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯊꯣꯏꯕꯤꯁꯅꯥ ꯁꯟꯇꯣꯁꯅ ꯂꯥꯞꯁꯟ ꯄꯤꯁꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯗꯥ ꯄꯥꯟꯗꯝ ꯅꯪ ꯄꯨꯟꯁꯤ ꯁꯤꯕ ꯇꯥꯔꯦꯀꯣ ꯑꯩ ꯈꯨꯠꯇ ꯂꯥꯡꯂꯦꯟ ꯊꯣꯛꯅ ꯏꯆꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯒꯦꯀꯣ ꯏꯉꯥ ꯑꯗꯣ ꯑꯩ ꯅꯣꯡꯂꯛꯁꯤꯗ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯃꯥꯂꯪ ꯑꯩ ꯊꯥꯖ ꯑꯣꯏꯅ ꯁꯤꯔꯁꯨ ꯅꯪꯕꯨ ꯉꯥꯜꯂꯔꯣ ꯁꯤꯍꯜꯂꯔꯣꯏ ꯊꯃꯣꯏ ꯅꯨꯡꯂꯤꯛꯇꯅ ꯊꯃꯣꯏꯒꯤ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯂꯩꯔꯛ ꯊꯣꯏꯕꯤ ꯂꯩꯔꯛ ꯊꯃꯣꯏꯅ ꯑꯣꯏꯕꯤ ꯅꯪꯅ ꯈꯨꯃꯣꯏꯅ ꯀꯁꯔ ꯄꯥꯈꯪꯅꯒꯕ ꯃꯌꯥꯝ ꯂꯥꯟꯖꯔꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯔꯟꯊꯨꯡꯕ ꯁꯅꯥꯁꯤꯡꯍꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣ ꯊꯤꯡꯖꯤꯟ ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯦ ꯃꯥꯅ ꯊꯣꯟꯒꯦꯔꯥ ꯊꯣꯏꯕꯤ ꯑꯗꯩꯗꯤ ꯊꯦꯡꯕꯥꯏꯖꯝ ꯗꯤꯅꯦꯁꯅ ꯑꯩꯗꯤ ꯁꯅꯥꯒꯤ ꯐ꯭ꯔꯦꯟꯅꯦ ꯑꯣꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯥꯏꯕꯝꯅ ꯍꯩꯃ ꯃꯁꯤ ꯀꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯔꯦ ꯀꯥꯅꯣꯝꯂꯥꯏꯁꯦ ꯅꯪ ꯆꯠꯈ꯭ꯔꯒꯦꯗ ꯏꯆꯦ ꯀꯥꯅꯣꯝꯂꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯁꯅꯥꯁꯤꯡꯍ ꯏꯆꯦ ꯀꯥꯅꯣ ꯃꯌꯥꯝ ꯄꯤꯁꯜꯂꯦ ꯖꯦꯝꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯆꯦꯒ ꯗꯗꯥꯒ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣꯅꯦ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯖꯤꯝ ꯀꯩꯅꯣꯒ ꯗꯣꯜꯒ ꯑꯣꯟꯈ꯭ꯔꯦ ꯗꯣꯜ ꯑꯣꯜꯂꯤꯗꯦ ꯑꯔꯨꯝꯕ ꯊꯥꯡꯒꯠꯂꯤꯅꯤ ꯃꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯔꯨꯝꯕꯁꯨ ꯁꯅꯥ ꯊꯥꯡꯒꯠꯂꯦ ꯀꯩꯅꯣ ꯑꯗꯨꯝꯕꯒ ꯊꯥꯡꯒꯠꯂꯛꯏꯗꯨꯅ ꯍꯤꯡꯆꯥꯕꯒ ꯑꯣꯟꯈꯠꯂꯛꯑꯦꯅꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯅꯪꯕꯨ ꯉꯁꯥꯏ ꯔꯤꯌꯦꯛꯁꯟ ꯑꯣꯏꯔꯕ ꯀꯣꯝꯂꯥ ꯆꯥꯃꯟꯈꯤꯗꯅ ꯅꯠꯇ꯭ꯔꯒ ꯈꯔꯅꯤ ꯍꯥꯝꯊꯔꯨꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯏꯆꯦ ꯀꯥꯅꯣꯝꯂꯥꯅ ꯄ꯭ꯂꯤꯖ ꯃꯨꯛ ꯑꯃ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯩ ꯊꯛꯄ ꯍꯩꯇꯦ ꯊꯣꯏꯕꯤ ꯄꯨꯟꯁꯤꯒꯤ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯔꯤꯅꯦ ꯊꯛꯇ꯭ꯔꯤꯌꯦ ꯃꯌꯥꯝ ꯂꯩ ꯀꯔꯝꯕꯅ ꯄ꯭ꯂꯤꯖ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯁꯅꯥ ꯐꯖꯕꯤ ꯃꯥꯏꯛꯅ ꯕꯥꯏ ꯕꯥꯏ ꯊꯝꯃꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯃꯦꯟ ꯄꯥꯗꯕꯤꯅꯤ ꯃꯤ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯅꯨꯄꯥ ꯅꯕꯨ ꯑꯣꯏ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯩ ꯑꯁꯦꯡꯕꯒꯤ ꯊꯛꯇꯤꯌꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯣ ꯏꯅꯝꯃ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯇꯥꯔꯔꯣꯏ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯥꯅꯤꯡꯗꯩꯃꯤ ꯅꯪꯕꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯁꯣꯅꯣ ꯊꯣꯏꯕꯤꯁꯅꯥ ꯗꯤꯅꯦꯁꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯄꯥꯟꯗꯝꯅꯦ ꯁꯅꯥ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩꯕꯨ ꯏꯉꯥ ꯁꯣꯅꯣ ꯍꯥꯏꯕ ꯅꯣꯡꯂꯛꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯊꯥꯖ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯣꯏꯅ ꯁꯅꯥꯁꯤꯡꯍ ꯉꯥꯜꯂꯔꯣ ꯕꯣꯞꯅ ꯐꯖꯩꯌꯦ ꯅꯣꯡꯂꯤꯛꯇꯅ ꯑꯗꯩ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯩꯕ ꯑꯩꯒꯤ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯏꯁꯩ ꯊꯃꯣꯏꯗ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯏꯆꯦ ꯀꯥꯔꯣꯟ ꯅꯪꯅ ꯕꯂꯥ ꯄꯤ ꯑꯦꯝ ꯋꯥꯏꯗꯔꯅꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯁꯥꯒꯤ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯂꯩꯔꯪ ꯊꯣꯏꯕꯤ ꯆꯅꯥꯅ ꯏꯅꯝꯃ ꯑꯩꯅ ꯅꯔꯟ ꯈ꯭ꯋꯥꯏꯗꯩ ꯊꯨꯡꯅ ꯄꯛꯇꯕꯁꯦ ꯅꯨꯄꯥꯅ ꯌꯨ ꯊꯛꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯍꯤꯡꯖꯥꯟꯅꯕꯤ ꯄꯛꯇꯦ ꯑꯅꯤꯁꯦ ꯏꯆꯦ ꯀꯩꯅꯣ ꯀꯩꯅꯣ ꯄꯥꯟꯗꯝ ꯎꯅꯖꯧꯕ ꯃꯌꯥꯝ ꯑꯩ ꯇꯥꯏꯕꯪꯅ ꯕꯕꯥ ꯏꯀꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯁꯅꯥ ꯈꯪꯗꯕꯤ ꯑꯩꯒꯤ ꯏꯄꯥ ꯄꯜꯂꯒ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨ ꯍꯟꯅꯈꯤꯔꯣꯏꯗ꯭ꯔꯥ ꯊꯛꯇ꯭ꯔꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯏ ꯕꯣꯝꯅ ꯏꯇꯩꯃ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯂꯩꯕꯤꯌꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯀꯩꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯏꯆꯦ ꯂꯥꯏꯛ ꯇꯧꯗꯕ ꯀꯅꯣꯝꯕꯂꯥ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯅ ꯃꯌꯥꯝ ꯀꯧꯖꯕꯅꯦ ꯕꯣꯞꯅ ꯂꯚ ꯌꯨ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯦ ꯀ ꯍꯥꯏꯒꯤꯕ꯭ꯔꯣ ꯀꯞꯇ꯭ꯔꯁꯨ ꯍꯥꯏꯌꯣꯗ ꯄꯥꯟꯗꯝ ꯁꯣꯅꯥꯂꯤꯅ ꯍꯥꯏꯁꯦ ꯆꯦꯅꯨ ꯁꯣꯅꯥꯂꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯣꯅꯥꯂꯤ ꯃꯥꯏꯛꯅ ꯀꯩ ꯏꯟꯖꯥꯡ ꯗ ꯆꯥꯔꯒꯦ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯍꯥꯎ ꯃꯦꯅꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯨ ꯌꯨ ꯍꯦꯚ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯌꯦ ꯋꯤ ꯍꯦꯚ ꯇꯨ ꯆꯥꯏꯜ ꯑꯣꯀꯦ ꯇꯣꯡꯕꯩꯖꯝ ꯗꯤꯅꯦꯁꯅ ꯇꯣꯡꯕꯩꯖꯝ ꯗꯤꯅꯦꯁꯅ ꯌꯣꯔꯁꯪ ꯗ ꯂꯥꯏꯛ ꯗꯨꯔꯒꯥ ꯃꯥꯇꯥ ꯃꯟꯗꯤꯔ ꯖय ꯃꯇꯥꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯩꯗꯤ ꯑꯣꯏꯗꯕ ꯍꯥꯏꯕ ꯍꯩꯇꯦꯀꯣ ꯊꯣꯏꯕꯤ ꯕꯣꯞꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯇꯥꯃꯣ ꯇꯧꯖꯔꯛꯀꯦ ꯏꯆꯦ ꯀꯩꯅꯣꯃꯅ ꯄꯥꯟꯗꯝ ꯕꯣꯞꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯊꯣꯛꯇ꯭ꯔꯤꯌꯦ ꯁꯣꯅꯥꯂꯤꯅ ꯆꯦ ꯍꯪꯒꯥꯝ ꯆꯥꯏ ꯉꯁꯤꯗꯤ ꯑꯣ ꯁꯥꯎꯕꯅꯤꯀꯣ ꯃꯥꯏꯅ ꯍꯪꯒꯥꯝꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏ ꯑꯗꯤꯇ꯭ꯌ ꯑꯦꯟ ꯑꯌꯨꯁꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯑꯣꯏꯗꯕꯅꯤ ꯍꯥꯏꯒꯤꯕ꯭ꯔꯣ ꯅꯪ ꯀꯞꯄꯤꯗꯨꯅ ꯑꯣꯀꯦ ꯏꯆꯦ ꯀꯥꯅꯣꯝꯂꯥꯏ ꯆꯥꯔꯦ ꯉꯁꯥꯏꯗꯩ ꯏꯆꯦ ꯀꯥꯅꯣꯝꯂꯥꯁꯦ ꯏꯁꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯏꯆꯦ ꯀꯥꯅꯣꯝꯂꯥ ꯅꯪꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯒꯦꯀꯣ ꯑꯩ ꯈꯅꯥꯎ ꯅꯥꯔꯦꯉꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ
ꯀꯨꯟꯗꯣ ꯂꯩꯔꯥ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯅ ꯀꯨꯟꯗꯣ ꯂꯩꯔꯥ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯅ ꯈꯨꯝꯖꯤꯟꯖꯕꯅꯤ ꯊꯃꯣꯏ ꯃꯩꯆꯥꯛꯁꯦ ꯍꯥꯏꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯐꯣꯠꯆꯤꯜꯂ ꯆꯤꯟꯕꯅꯤ ꯑꯩꯅ ꯏꯆꯦ ꯀꯥꯅꯟꯕꯂꯥꯒꯤ ꯁꯤ ꯏꯁꯩꯁꯦ ꯈꯜꯂꯒ ꯊꯝꯃꯤꯅꯦ ꯏꯆꯦ ꯀꯥꯅꯟꯕꯂꯥ ꯌꯥꯔꯕꯣ Kami na ajo gure. ꯊꯥꯊꯔꯛꯑꯣ ꯍꯧꯖꯤꯛ ꯀꯄꯦꯟꯃꯨ Dapat ꯑꯩꯈꯣꯏꯁꯦ ꯃꯔꯛꯇ ꯑꯦꯗꯚꯔꯇꯥꯏꯁ ꯄꯤꯕꯒꯨꯝꯕꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯀꯧꯅꯔꯔꯣꯏ ꯅꯪ ꯀꯧꯅꯔꯔꯣꯏ ꯉꯁꯤꯗꯒꯤ ꯃꯅꯥꯎꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯒ ꯀꯩꯅꯣꯂꯥꯅ ꯏꯁꯩ ꯇꯥꯒꯦ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯏꯕꯤ ꯄꯦꯝ ꯂꯩꯗꯅ ꯀꯀꯥ ꯅꯦꯅꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯤ ꯅꯨꯡꯁꯥꯡꯕ ꯅꯥꯗ ꯌꯦꯛꯇꯕ ꯂꯩꯕ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯇꯨꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯍꯦꯜꯂꯣ ꯅꯦꯅꯥ ꯍꯦꯜꯂꯣ ꯁꯥꯏꯈꯣꯝ ꯅꯦꯅꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯏꯕꯤ ꯆꯥꯔꯛꯀꯦ ꯁꯅꯥꯃꯥꯏꯕꯝꯅ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯀꯨꯟꯗꯣ ꯄꯟꯕꯁꯦ ꯀꯩꯅꯣꯝ ꯈꯜꯂꯦ ꯍꯦꯛ ꯀꯩꯅꯕꯩ ꯏꯁꯩ ꯑꯣꯏꯁꯨ ꯑꯗꯩꯗꯤ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯀꯩ ꯏꯕꯥ ꯏꯆꯦ ꯕꯣꯞꯅ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯏꯇꯩꯃꯁꯨ ꯆꯝꯃꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯝꯇ ꯖꯥꯛꯇꯕꯅꯦ ꯑꯩꯈꯣꯏ ꯊꯨꯝꯒ ꯑꯃꯐꯥꯎ ꯌꯥꯎꯗꯕꯅꯦ ꯆꯝꯅꯦ ꯄꯨꯡ ꯆꯝꯅꯦ ꯑꯩꯈꯣꯏ ꯆꯝꯐꯨꯠꯅꯦ ꯏꯆꯦ ꯈꯔ ꯅꯃꯥꯏꯅ ꯈꯔ ꯎꯍꯜꯂꯨꯕ ꯅꯪ ꯅꯃꯥꯏꯅ ꯎꯗ꯭ꯔꯦ ꯃꯃꯟ ꯊꯝꯃꯤ ꯃꯤꯅꯤꯠ ꯇꯪꯈꯥꯏꯗꯪ ꯎꯠꯂꯤꯃꯤ ꯃꯥ ꯚꯦꯂꯨꯅꯤ ꯚꯦꯂꯨ ꯍꯦꯛ ꯀꯥꯟꯗ ꯁꯤꯅꯤ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯑꯗꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯑꯣ ꯍꯥꯏꯕ ꯑꯗꯨꯏ ꯏꯁꯩꯗꯣ ꯁꯛꯂꯛꯀꯦ ꯁꯛꯂꯛꯀꯦ ꯆꯦ ꯈꯨꯗ꯭ꯔꯥꯛꯄꯝ ꯀꯅꯥꯝ ꯁꯛꯂꯛꯀꯦꯅꯦ ꯍꯥꯏꯕ ꯀꯣꯃꯦꯟ ꯈꯛꯇꯪ ꯄꯥꯔꯒ ꯁꯛꯂꯛꯀꯦꯕ ꯄꯠꯃ ꯃꯩꯇꯩꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯗꯥ ꯄꯥꯟꯗꯝ ꯄꯩꯔꯤꯗꯨꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯃꯌꯥꯝ ꯆꯦꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯄ꯭ꯂꯤꯖ ꯆꯥꯔꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯑꯃꯨꯖꯥꯎ ꯏꯅꯥꯎ ꯀꯧꯒꯦ ꯃꯥ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯀꯣ ꯀꯩꯅꯣꯅꯦ ꯁꯅꯥꯁꯤꯡ ꯑꯁꯤ ꯖꯤꯝ ꯊꯥꯡꯒꯠꯂꯨꯕꯗꯩ ꯃꯄꯥꯡꯒꯜ ꯀꯩꯅꯣ ꯊꯥꯡꯒꯠꯄꯩ ꯏꯃꯣꯖꯤꯒ ꯎꯠꯂꯛꯑꯦꯅꯦ ꯆꯤꯒꯠꯂꯨ ꯅꯪ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯤꯡꯒꯠꯄ ꯌꯥꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯒ ꯁꯤꯒ ꯁꯅꯥ ꯁꯤꯡꯍꯥꯏꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯕꯤꯌꯨ ꯁꯅꯥ ꯁꯤꯡꯍꯁꯤꯗ ꯀꯧꯔꯛꯁꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯗꯨꯔꯣꯏꯅ ꯑꯗꯩꯗꯤ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯁꯅꯥꯁꯤꯡ ꯑꯁꯦ ꯃꯤꯅ ꯀꯧꯕꯗꯤ ꯈꯨꯝꯗꯦꯅꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯑꯩꯗꯤ ꯊꯔꯣꯏ ꯆꯥꯔꯦ ꯑꯁ ꯍꯥꯎꯅꯤꯌꯦ ꯊꯔꯣꯏꯗꯤ ꯊꯔꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯑꯗꯨꯇꯅꯦꯕ ꯑꯩꯅ ꯊꯔꯣꯏ ꯐꯪꯗꯦ ꯅꯍꯥꯟꯗꯩ ꯆꯥꯅꯤꯡꯉ ꯊꯔꯣꯏꯒꯤ ꯂꯩꯕꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯌꯥꯝ ꯍꯩꯔꯦꯕꯀꯣ ꯑꯗꯣ ꯊꯔꯣꯏ ꯐꯪꯗꯕꯒꯤ ꯑꯩ ꯃꯨꯛꯕꯥꯡ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ ꯂꯩꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯗꯥꯡꯁꯤ ꯇꯧꯔꯤꯁꯤꯅ ꯖꯒꯣꯏꯕꯨ ꯑꯁꯤꯗ ꯇꯧꯔꯣ ꯁꯥꯖꯤꯜꯂꯛꯄꯅꯦ ꯍꯥꯏꯗꯤ ꯁꯅꯥ ꯀꯩꯗꯧꯔꯦ ꯉꯥꯎꯈꯠꯂꯛꯑꯦ ꯃꯁꯦ ꯉꯍꯥꯟ ꯂꯩ ꯖꯒꯣꯏ ꯁꯥ ꯖꯤꯝꯕꯨ ꯁꯥꯟꯅꯩ ꯍꯣꯡ ꯂꯥꯏꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯩꯇꯖꯤꯠ ꯒꯨꯔꯗꯤꯞ ꯁꯤꯡꯅ ꯍꯦꯜꯂꯣ ꯃꯔꯨꯞ ꯑꯅꯤ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯤ ꯁꯅꯥꯁꯤꯡꯅ ꯍꯦꯜꯂꯣ ꯀꯔꯤꯕ ꯒꯨꯔꯗꯤꯞ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯗꯗꯥ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯄꯥꯟꯗꯝ ꯈꯨꯃꯦꯗꯣ ꯁꯅꯥꯅ ꯁꯣꯅꯥꯂꯤꯅ ꯆꯦꯒ ꯗꯗꯥꯒꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯅꯨ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯉꯥ ꯊꯣꯡꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯃꯔꯝ ꯍꯪꯉꯛꯀꯅꯣ ꯕꯤꯀꯦꯁ ꯊꯔꯣꯏꯖꯝꯅ ꯀꯩꯕ ꯍꯥꯏ ꯖꯦꯝꯁ ꯕꯣꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯆꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯗꯗꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄꯦꯔꯤꯅ ꯙꯨꯔ ꯕꯦꯇꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯃꯥꯂꯦꯝꯒꯤ ꯄꯥꯟꯗꯝꯅ ꯁꯅꯥ ꯁꯤꯡꯍ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯀꯩꯕ ꯏꯌꯥꯝꯕ ꯑꯃꯨꯛꯇ ꯈꯨꯝꯕꯤꯔꯛꯎ ꯀꯩꯗꯧꯒꯦ ꯈꯨꯝꯃꯣ ꯅꯪꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯏꯅꯥꯎ
दैदी नेना साइकोम ना mayam like to the bazaar like to bidamo Seno isaido leisa pakhang leisa pungkak sakpio leisa pungkak isa pong kagisay kamay daw no mayamgi pandamna sana singa nang video phajaba amada semo ai community share to bige ko ai ise kanu bana pandam nang tau ise kaino ai mayang pandam na kari taurage ise kanon bala gudip singna like dan ai khangbro maro ba ay si angaw bidu ngay re gyan pedana tadre comment pare no ungalay re siga yaifa tongbamna ise dai talage nanau yaifare la ay talle fam ware ise nanau yaifa la yaifa welcome welcome thoibisana inama ngasidi haibadu taure isai ure ai kari taure se se uire ai yaiba ma uire ay su uire be ma ay su mi ginay taw thare nena sai khomna kay ba che 11 pung 11 mo taw si ko mayam chok che no mi chok pro ai mi su e mi dia dre duni taw ise offline na noi kadai gino akhe kasar gi comments ne pa ba mayang ngam bana dre mi tebisna se ina amujau do yamna phajabane kaise kanu bana amada muk tebisna na ina mayum panjaroi yade sakpio daidi yung mayang pandan na panjararoyade kare ba Chachararo ha ya harasu roi che kanon yade bala sonali che no good night Nusimagi ngasidi manata tum lagi bye 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 good night Chale ay sanai chale singa hera chare dai ko ai ware Yung panjararoyade kano mana gode nena sai ko Ay leisa nena sai ko na ka leisa Yung pungkak phajarak podang panjararoyade ai nungsiba karino khangdri ai die na ai maya pura ma isai sao kai ro kamen pai se bahut ne selai na nabra ka tel bi daurai bo hare krishna tôi biết chứ na đang lấy đi bộ nè nó bung đi qua ta tôi đây Ay papi lola elu ben po lấy tôi nè kari elu ben ay mai mit kasi kari murak tay good na maru imana bay gyan tadre ay sonali na mit se yadre tumning bana ngasi di che bay noi tum Sonali bye bye good night मैं को तुम तरी गई था कि नो कराई रमो नहीं हमको ना कई इंजांग चार के इंजांग खुम्बे से कुछ हुआ पापनी nga thong bachare ये कैसे कनो मन यारे पांदा मैं ब्रिजेश साइकोम ना मैते कुकी ना कू मैते दे मै कुकी ना कू जान तादरे तो बिचना दादा सोर तप tare duni lanchin mi maitai na pa da hai tare kai daurage pa bai hai tre ra kai daurage ra iche kana isai sa o je ai uri ba Aingoda ni haray mayang ba pare iche kanon ba nanau chat age ko ai Jadi tu bisa nana mai laiye mayang ba mayam ai bai oirage ko bye bye pandam bye bye good nena sai kom na night che nu da se yam nungaye to nungay bisa na mai ba da pandam yeng ning re ko layo dum mai huk lai like na taw biramo mayam like taw biramo nga mirgan do ise kana ba na pandam mai manjita nung mai then na hi hello manjita welcome mayang ba na che na now di phagi adum tawjabane soi ki ba le su ngakpiu ko okay p rajesh na hi p rajesh ui hi ui hello ui loira bo rồi ise kanam lai se pira ke sari hai lai re ise kanam la sa lagi nang isai do nung sinaba hairunu ita kaina ragawa bani tumda namang mangbani nung siwa khalda ngawbani nung sinaba hairunu ita kaina ragawa bani
ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕꯅꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔ ꯃꯇꯝꯗꯗꯤ ꯊꯥꯕꯜ ꯐꯔ ꯑꯍꯤꯡꯗ ꯑꯆꯤꯛꯄ ꯊꯤꯕꯅꯤ ꯀꯥꯎꯒꯅꯨ ꯊꯥꯕꯜ ꯐꯔ ꯑꯍꯤꯡꯗ ꯑꯆꯤꯛꯄ ꯊꯤꯕꯅꯤ ꯀꯥꯎꯒꯅꯨ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ kainaraga wabani che kanamla yarabo adagidi nena saikhomna chi anu good night sweet dreams sai nena same to you good night aduga hayang mu unasiko aduga gidi rajesh na wow hai thank you che kanamla na wow anu hai thank you so much che aduga gidi james yum namna kai haiba dada amadi iche na pok amta sabirago aduga ichanupa amata pogo haiduna ichanupa amata pogo haiduna bor amta pibirago aigi nupi suizada please hai okay okay james yumnam akhoi pork se chadibako pork se chadabanina pork se chadabina ꯆꯥꯗꯕꯗꯤ ꯆꯥꯏꯗꯣ ꯁꯤꯗ ꯈꯤꯇꯪ ꯐꯪꯕ ꯋꯥꯕ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯄꯥꯜꯂꯛꯄꯗꯗꯤ ꯁꯤꯗ ꯄꯣꯛꯁꯦ ꯆꯥꯗꯦ ꯑꯩꯈꯣꯏ ꯁꯤꯒ ꯀꯌꯥ ꯆꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯗ ꯆꯥꯔꯛꯇꯕꯅꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯣ ꯀꯩꯕ ꯁꯔꯖꯨꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯔꯖꯨ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯣ ꯀꯣ ꯑꯗꯣ ꯑꯇꯩ ꯀꯩ ꯍꯥꯏꯅꯤ ꯂꯟꯆꯦꯟꯕꯤ ꯃꯩꯇꯩ ꯂꯟꯆꯦꯟꯕꯤ ꯃꯩꯇꯩꯅ ꯇꯨꯝꯕꯅ ꯐꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯂꯟꯆꯦꯟꯕꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯅꯨ ꯑꯩ ꯖꯨꯂꯤꯌꯥꯒꯤ ꯆꯦꯅꯤ ꯍꯥꯏꯌꯦ ꯍꯥ ꯖꯨꯂꯤꯌꯥꯒꯤ ꯆꯤꯆꯦꯔꯣ ꯑꯠꯁꯥ ꯆꯤꯆꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯃꯄꯥꯟꯗ ꯂꯩꯕꯗꯨꯔꯣ ꯀꯩꯅꯣꯗ ꯂꯩꯕꯗꯣ ꯀꯗꯥꯏꯗꯅꯣ ꯂꯩꯕꯗꯣ ꯖꯨꯂꯤꯌꯥꯒꯤ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯆꯤꯆꯦꯗꯨꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯒꯤ ꯒ꯭ꯔꯦꯁꯅ ꯀꯩ ꯍꯥꯏꯕ ꯅꯥꯈꯣꯔꯛꯀꯅꯤ ꯑꯃꯗꯣ ꯍꯥꯏꯕ ꯑꯗꯣ ꯏꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯁꯨꯛ ꯏꯁꯩ ꯍꯩꯕ ꯏꯅꯃꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯍꯥꯏꯕ ꯕ꯭ꯔꯣ ꯏꯆꯦ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯣꯃꯦꯟ ꯑꯝꯇ ꯄꯥꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗꯨꯔꯣ ꯑꯗꯩ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤ ꯄꯤ ꯔꯥꯖꯦꯁꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯑꯗꯨꯒ ꯑꯉꯛꯄ ꯑꯣꯏꯅꯒ ꯌꯦꯡꯉꯦ ꯑꯗꯒꯤ ꯑꯦꯜꯖꯤ ꯃꯝꯇ ꯃꯥꯅꯦ ꯑꯃꯦꯔꯤꯀꯥ ꯍꯣꯏ ꯃꯥ ꯏꯆꯦ ꯅꯪ ꯏꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯏꯆꯦ ꯃꯝꯇ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯏꯆꯦ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯎꯅꯁꯤꯀꯣ ꯑꯝꯇ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤꯅꯦ ꯖꯨꯂꯤꯌꯥꯒꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗ ꯏꯆꯦꯅꯒ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒꯩꯗꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯆꯦꯁꯦ ꯌꯥꯝ ꯆꯝꯕꯗꯣ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯄꯤꯕꯁꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯏꯂꯣꯛꯁ ꯇꯧꯁꯦ ꯎꯏꯔꯦ ꯍꯥꯏꯌꯣ ꯑꯣꯀꯦ ꯑꯣꯀꯦ ꯇꯧꯁꯤ ꯑꯗꯒꯤꯗꯤ ꯃꯟꯖꯤꯇꯥꯅ ꯍꯥꯏꯕ ꯂꯥꯏꯚ ꯌꯥꯎꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯃꯟꯖꯤꯇꯥ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯕ ꯑꯗꯩꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯈꯤꯜꯆꯔꯗ ꯂꯥꯛꯄꯗ ꯎꯅꯁꯤꯀꯣ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯅ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯁꯦ ꯑꯗꯩ ꯄꯤ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯔꯥꯖꯦꯁ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯑꯗꯨꯒꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯕ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯕ
mana pangba nupaga wari sabai tause hai mana pangba nupaga wari sabai hai ra okay okay thobi sana tawdoine dagidi James namna haiba dada amadi ise se mayamgi seba tawbada asuki matik waramgani ko adubu nokpadna nopadi full support. Thank you James nam, thank you so much. mayamgi seba tawrage haina khodi thogle adu tawsu tawdrobane seba se ko mayam ngahak pothanabagi adum koi nungai ba content mai sema kadoine ado iche mamta America da kamai tawrige ise America gi hoji kamai weather gi condition kamai tawrige ise mamta George Bush to ina hange na khai biu America ke president to kuire ga pau phona ki daba ai ga saluk om da samina ramani ma do iche mamta na se gelbi de lapi base yamna mana tum nungsi si kai to ram dai sana na iche mamta kari jang sage dai kana Prakash thoksomna thobi sana na ga ba ai ngai ko okay thobi sana na tausi aduga Prakash na haiba iche good night tumage ko hayo okay Prakash good night adagi NG iche mamta na ga snow yam tare hay azudi yam ingamani ko iche snow tara bani na yam ingamani hojiti adi che iche mamta na mari tingdoga nokle lagi wa aduga इचे साउ यादे को अखोय दासे खरा जोक्स टाइप ओय बने बा खरा फनी तोगन बने बा को साउ यादे इजे इचे न थोंद्री है इचे कयang थोंदोइनो मयाम लाइक तो दबा यारदी लाइक तो सिनबिरमो को ai mi se kana dai इचे ममता से याम चम्मे याम नुसी एदी यामना चम्बसे याम चम्बसे याम नुसी बा हाय तारे थोबी सनाना कह है बले साबी पाखंग मानगुम लाकुम तवे अनि से ngasi di ka hai sabi malaba na jeke lo thomo ba langan ai mi ke kai mu dre to bi sana ai ese bana che ke urak ne boi ai mi che comment pa da se ba ke nam to re ba noi bai comments baru badagi mamit ka se kari mudre hai gre adai che tumase hai okay sana mi su jamaktre 11 tara bajing tanang mobile ka chakre 11 tara do sendro bani 2 hours padri phan se okay adai manjita na haba che nungti gi live tha se che hoi gi live se yamna nungaye hai thank you thara ke sum khara ni di thagani ba ko khara ni di ai sum pung 8 dagi adum tha do ni nung thangi adai gi di pi rajesh na che nu se waram mani hai wa de da sum nungaye ichinaw mayam samani iraga ina pabase nungaye ba ko yamna adagi thobi sanana iche mamtagi blog sing che Julia gida thagatpa du ko haiba thobi sana iche kano da ne Julia gi kano da thagalakpani aba iche mamta se ma se America da lei ne ba ko ado iche se hadi moi se hadi pesalpa yam paina hadi nungai ba mi si mi ne haiba tare ado ga sune iche yam chammi ba ko magi video do uraga dum khangma ngamane bi iche chammi ai do chamba du dai ne kai haini ha nusi ba hai tare iche se aduni adagidi thobi sanana yenge loina nanausu jengo Julia jenge hai ra aduguni iche mamta jam nusi bani dagidi NG mamta na thank you thobi sana haina iche mamta na haire do raba iche jam chambani ba chak thok khotok mangon da leite ba ko de iche na ka wangang bagi style yam si khange da kai hai do na khang da yam si hai mayam ai mamme mayam pun mai mi che kan to re ai bu ke no Nepal se pa mathau ta doi bu khang ni mayam minute ani khata ngai re ko minute ani khak se tawraga losalani khoi su doidi pi Rajesh na che hoi se nusiye yamna hai thank you Rajesh thank you noi mayam na khoi bu nusina yengbi bagini khoi bu mayam nusi bi ri se mayam na khoi da nusina yengbi bagini ko nusina yengbi da ke chu nusi bi doi nate sana singana che mamta che Julia ga sang manai hai manabani adagi manjina na kai hai ba che good night Julia gi ke no ni manam mane
ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯌꯥꯝ ꯆꯝꯃꯦ ꯆꯦ ꯃꯝꯇꯥꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯂꯩꯇꯦ ꯏꯆꯦꯗ ꯍꯥꯏ ꯑꯗꯨꯅꯦ ꯖꯨꯂꯤꯌꯥꯁꯨꯅꯦ ꯖꯨꯂꯤꯌꯥꯁꯨ ꯌꯥꯝ ꯆꯝꯕꯅꯦꯕꯀꯣ ꯖꯨꯂꯤꯌꯥꯁꯨ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯃꯥꯒ ꯎꯅꯔꯕꯅꯤ ꯑꯗꯣ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯤꯗꯤ ꯃꯤꯅꯤꯅ ꯂꯣꯏꯅꯀꯣ ꯑꯩꯈꯣꯏꯁꯨ ꯄꯥꯏꯗ ꯄꯥꯏꯕꯨꯗꯤ ꯄꯥꯏ ꯑꯗꯣ ꯄꯩꯁꯥꯗꯣ ꯏꯅꯥꯛꯇ ꯂꯩꯇꯕꯩ ꯋꯥꯇꯅꯤ ꯄꯥꯏꯗꯤ ꯄꯥꯏ ꯅꯨꯡꯇꯤꯒꯤ ꯄꯥꯏ ꯀꯩ ꯍꯥꯏꯕ ꯁꯅꯥꯁꯤꯡ ꯑꯅ ꯆꯦ ꯂꯣꯏꯔꯁꯦ ꯇꯨꯝꯃꯁꯦ ꯂꯣꯏꯔꯁꯤ ꯅꯥꯀꯣ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦꯅꯦ ꯑꯗ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯃ ꯋꯥꯔꯕ ꯀꯗꯥꯏꯒꯤꯅꯣ ꯀꯩꯅꯣ ꯀꯗꯥꯏꯒꯤꯅꯣ ꯍꯅꯨꯔꯕꯅꯤ ꯑꯩ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯏꯗꯩꯅꯣ ꯍꯟꯅꯨꯔꯕꯅꯦ ꯍꯅꯨꯗꯦ ꯏꯆꯦ ꯃꯝꯇꯥ ꯁꯤ ꯌꯥꯝꯅ ꯏꯆꯦꯗꯤ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯌꯦ ꯃꯁꯛꯇꯣ ꯁꯨꯝ ꯅꯍꯥ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯏꯆꯦ ꯏꯕꯥꯏ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯦꯟ ꯏꯆꯦꯒ ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯄꯣꯠꯁꯝꯕꯝ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯣꯏ ꯆꯝꯃꯦ ꯆꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯅꯝꯃ ꯑꯅꯨꯁꯨ ꯆꯝꯃꯦ ꯑꯗꯒꯤ ꯑꯩꯗꯤ ꯑꯇꯩ ꯊꯥꯒꯠꯄꯗ ꯏꯅꯝꯃ ꯋꯥꯠꯄ ꯌꯥꯗꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯖꯦꯝꯁ ꯁꯨꯝꯅꯥꯝꯅ ꯍꯥꯏꯕ ꯏꯌꯥꯝꯕ ꯍꯥꯏꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯁꯔꯖꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯀꯃꯥꯏ ꯇꯧꯔꯒ ꯅꯨꯡꯁꯤꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯒꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯆꯦ ꯍꯥꯏ ꯀꯩꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯅꯣ ꯖꯦꯝꯁ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯅꯣ ꯅꯨꯡꯁꯤꯅꯧꯋꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯈꯠꯅ ꯆꯩꯅꯒꯅꯨ ꯅꯠꯇ꯭ꯔꯅꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯉꯁꯤ ꯍꯤꯡꯉꯤꯕꯁꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯉꯁꯤ ꯑꯩꯒ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅೋ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯈꯠꯅ ꯆꯩꯅꯒꯅꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯄꯤ ꯔꯥꯖꯦꯁꯅ ꯆꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯔꯥꯖꯦꯁ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤꯗꯤ ꯃꯟꯖꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯃꯊꯪ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯌꯥꯎꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯃꯟꯖꯤꯅꯥ ꯅꯦꯛꯁ ꯍꯌꯦꯡ ꯄꯨꯡ 4ꯗ ꯑꯃꯨꯛ ꯍꯧꯒꯅꯤ ꯄꯨꯡ 4ꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯤ ꯇꯧꯗ꯭ꯔꯦ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯁꯦ ꯗꯥꯏꯂꯣꯛꯇꯣ ꯍꯌꯦꯡ ꯇꯧꯔꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯗꯥ ꯅꯥꯄꯪꯕ ꯁꯥꯍꯜꯂꯒꯅꯦ ꯑꯩꯒ ꯀꯩꯅꯣ ꯇꯧꯅꯒꯦꯕꯀꯣ ꯍꯌꯦꯡꯗꯤ ꯏꯁꯩ ꯇꯧꯔꯔꯣꯏꯁꯦ ꯍꯌꯦꯡꯗꯤ ꯑꯦꯛꯇꯤꯡꯒꯤ ꯑꯣꯏꯅ ꯇꯧꯔꯁꯦꯕ ꯑꯦꯛꯇꯤꯡꯒꯨꯝꯕ ꯏꯁꯩꯁꯤꯁꯨ ꯋꯥꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯗꯨꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯂꯛꯀꯅꯤꯗ ꯑꯩꯗꯤ ꯏꯁꯩ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯁꯛꯂꯛꯀꯅꯤ ꯑꯩꯗꯤ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯩꯕ ꯍꯩꯇꯕ ꯄꯥꯝꯖꯕꯗꯣ ꯌꯥꯝꯅ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯄꯨꯁꯄꯥꯔꯥꯅꯤꯗ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯄꯨꯁꯄꯥꯔꯥꯅꯤꯅꯗꯤ ꯎꯔꯒ ꯇꯥꯔꯒ ꯅꯣꯛꯇꯣꯏꯅꯦꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁ ꯑꯣꯀꯦ ꯍꯌꯦꯡ ꯇꯧꯁꯦ ꯑꯣꯀꯦ ꯑꯗꯩ ꯏꯆꯦ ꯃꯝꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯑꯗꯣ ꯅꯅꯥꯎ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥ ꯁꯨꯝ ꯁꯅꯥ ꯂꯩꯁꯤ ꯅꯪ ꯇꯨꯝꯃꯕꯣ ꯁꯅꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡ ꯇꯥꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯆꯤꯜ ꯀꯩꯅꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯖꯦꯝꯖꯨꯅꯥꯝꯅ ꯆꯦꯅꯦꯜ ꯁꯤꯕꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯆꯦ ꯖꯦꯝꯁ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁꯅꯥꯅ ꯂꯩ ꯍꯥꯏꯌꯦ ꯁꯅꯥ ꯀꯩ ꯇꯨꯝꯃꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔ ꯁꯅꯥ ꯃꯤꯗꯤ 112 ꯂꯩꯔꯤꯅꯦ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯁꯤꯒ ꯄꯤꯟ ꯇꯧꯔꯒ ꯊꯝꯃꯤꯕ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯄꯤꯟ ꯇꯧꯔꯒ ꯊꯝꯃꯤꯕ ꯑꯁꯤꯁꯨ ꯆꯦꯅꯦꯜ ꯏꯅꯥꯎꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯅꯤ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯑꯗꯒꯤꯗꯤ ꯈꯨꯔꯥꯏꯖꯝ ꯂꯤꯅꯥꯅ ꯅꯦꯅꯦ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯀꯔꯟꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯆꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯏꯪꯕꯗ ꯑꯩ ꯑꯣꯟꯗꯣꯔꯦ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯏꯪꯉꯦꯀꯣ ꯏꯪꯍꯟꯒꯅꯨ ꯌꯥꯝ ꯏꯪꯉꯦ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤꯗꯤ ꯔꯣꯌꯦꯜ ꯚꯤꯁꯅ ꯐꯣꯟ ꯃꯅꯨꯡ
ꯆꯪꯗꯧꯔꯦ ꯈꯤꯇꯪ ꯑꯣꯀꯦ ꯀꯣꯃꯦꯟꯁ ꯄꯥꯕꯒꯤ ꯇꯧꯋꯤꯅꯦ ꯀꯣꯃꯦꯟꯁꯁꯦ ꯄꯥꯕꯗꯅꯦ ꯃꯤꯠꯁꯦ ꯈꯔ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯌꯦꯡꯕꯗꯅꯦ ꯃꯤꯠꯁꯦ ꯏꯁꯥꯁꯦ ꯆꯪꯗꯣꯔꯦ ꯍꯥꯏꯁꯤꯅꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯣ ꯃꯥꯏꯗꯣ ꯐꯣꯟꯗꯩ ꯍꯥꯏ ꯑꯣꯀꯦ ꯄꯥꯕꯗꯣ ꯃꯌꯦꯛꯇꯣ ꯎꯗꯕꯩꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯅꯤ ꯑꯦꯗꯤꯠ ꯖꯦꯠꯅ ꯀꯥꯏꯕ 10 ꯍꯥꯏꯔꯒ ꯀꯣꯏꯁꯟ ꯃꯥꯔꯛ ꯄꯤꯈ꯭ꯔꯦ ꯑꯗꯒꯤ ꯌꯦꯝꯖꯨꯝꯅꯥꯝꯅ ꯗꯗꯥ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯤꯌꯨꯕ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 2 ꯈꯛꯇꯪ ꯇꯧꯒꯦꯗꯤ ꯈꯟꯕꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯟꯕꯁꯤꯒ ꯂꯣꯏꯁꯟꯕ ꯉꯝꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯗꯨꯅꯦ ꯏꯪꯕꯁꯨ ꯌꯥꯗꯦ ꯏꯪꯊꯝꯊꯥ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯀꯥꯏ ꯍꯥꯏꯔꯣ ꯑꯩꯁꯨꯅꯤ ꯊꯣꯏꯕꯤꯁꯅꯥ ꯏꯪꯕ ꯌꯥꯗꯦꯕꯀꯣ ꯏꯁꯥꯁꯦ ꯁꯥꯏꯅꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅꯅꯦ ꯏꯪꯕꯗꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯈꯪꯗꯦꯗ ꯏꯪꯉꯦ ꯅꯨꯡꯉꯥꯏꯇꯦ ꯑꯣꯂꯥꯡꯉꯦ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯒꯤ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯒꯣ ꯍꯥꯏ ꯑꯣꯀꯦ ꯆꯥꯔꯛꯇꯣꯏꯅꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯁꯥꯅ ꯑꯃ ꯇꯧꯔꯅꯤ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯈꯔ ꯊꯥꯔꯛꯑꯣ ꯏꯝꯐꯥꯜ ꯂꯩ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯤ ꯌꯣꯡꯆꯥꯛꯁꯦ ꯐꯪꯗꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯌꯦꯝꯖꯨꯝꯅꯥꯝꯅ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯇꯥꯏꯝꯅꯤ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯊꯥꯔꯛꯀꯦ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯒꯤꯗꯤ ꯁꯅꯥꯁꯤꯡ ꯍꯥꯏꯅ ꯁꯤꯒ ꯄꯤꯟ ꯇꯧꯅ ꯊꯝꯃꯤꯕ ꯁꯤꯒ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯗꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯀꯔꯟꯅ ꯀꯩ ꯍꯥꯏꯕ ꯏꯂꯤꯁꯥꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯥꯅꯤ ꯏꯂꯤꯁꯥꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯇꯥꯡꯁꯨ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯛꯅꯒ ꯆꯥꯕꯒ ꯉꯝꯗꯦꯗ ꯐꯥꯗꯣꯛꯀ ꯃꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯞꯀ ꯂꯥꯛꯑꯒꯅꯦ ꯑꯗꯨꯃꯥꯏꯅꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯉꯝꯗꯦ ꯊꯣꯏꯕꯤꯁꯅꯥ ꯀꯥꯏꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯗꯗꯥ ꯏꯅꯝꯃ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯟꯅꯕ ꯌꯥꯏꯀꯣ ꯅꯣꯡꯃ ꯑꯣꯀꯦ ꯌꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯖꯥꯃꯤꯅꯤꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯖꯥꯃꯤꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯈꯨꯔꯥꯏꯖꯝ ꯂꯤꯅꯥꯅ ꯅꯦꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 9 years ꯃꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯔꯟꯅꯤꯡꯅꯤꯀꯣ 8 yearsꯇꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯔꯦ ꯑꯗꯒꯤꯗꯤ ML ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯊꯦꯡꯛ ꯌꯨ ML ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯀꯥꯏꯔꯥꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯒꯥꯏꯁ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯕꯤꯡ ꯍ꯭ꯌꯨꯃꯦꯟꯅ ꯍꯥꯏꯕ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯂꯩꯇꯕ꯭ꯔꯣ ꯁꯨꯝ ꯍꯪꯕꯅꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯅꯦꯝꯕꯣꯛꯄꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯅꯦꯝꯕꯣꯛꯇꯣ ꯑꯩꯒ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯏꯅꯦꯝꯕꯣꯛꯇꯣ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯥ ꯆꯠꯈ꯭ꯔꯤ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯂꯩꯈꯤꯗ꯭ꯔꯣ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯤꯁꯦ ꯑꯃꯨꯛ ꯆꯪꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯨꯒꯤ ꯇꯧꯕꯅꯤꯗ ꯉꯥꯛꯇꯪꯒ ꯊꯥꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤ ꯖꯥꯃꯤꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯖꯥꯃꯤꯅꯤ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯥꯃꯤꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯀꯥꯏꯔꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯀꯥꯏꯔꯥ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯔꯟꯅ ꯍꯥꯏꯕ KGꯗ ꯀꯌꯥ ꯂꯩꯒꯦ ꯑꯗꯨꯗ ꯏꯂꯤꯁꯥꯁꯦ ꯂꯩ ꯃꯈꯜꯗ ꯂꯩꯈ꯭ꯔꯦ 1,500 ꯍꯧꯔꯒ 2,250 ꯑꯣꯏ ꯂꯨꯄꯥ 500 ꯄꯤꯕꯁꯨ ꯂꯩ 900 ꯄꯤꯕꯁꯨ ꯂꯩ 1,000 ꯄꯤꯕꯁꯨ ꯂꯩ 1,000ꯒ 2,300 ꯇꯥꯕꯁꯨ ꯂꯩ ꯑꯗꯒꯤ 2,250 ꯇꯥꯕꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯇꯥꯡꯉꯤꯉꯩ ꯍꯥꯎꯋꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯡꯕꯗ ꯍꯥꯎꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯃꯨꯛꯀꯣ ꯑꯍꯣꯡꯕꯗ ꯍꯥꯎꯔꯒꯅꯦ ꯑꯇꯥꯡꯕꯗ ꯍꯥꯎꯇꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏꯑꯕ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅꯗꯤ ꯆꯥꯗꯦꯗ ꯏꯂꯤꯁꯥꯁꯦ ꯑꯩꯗꯤ ꯀꯌా ꯄꯥꯝꯗꯦ ꯑꯩꯗꯤ ꯉꯥꯁꯤꯡ ꯔꯧꯅ ꯌꯥꯝ ꯄꯥꯝꯕ ꯍꯦꯜꯂꯦꯕꯀꯣ ꯏꯂꯤꯁꯥꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯩ ꯃꯅꯝꯗꯣ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯈꯪꯗꯦ ꯈꯤꯇꯪ ꯍꯪꯒꯣꯏꯔꯞ ꯑꯗꯨꯃꯥꯏꯅ ꯃꯤꯅꯗꯤ ꯏꯂꯤꯁꯥꯁꯦ ꯍꯥꯎꯏ ꯍꯥꯏꯅꯗ꯭ꯔꯀꯣ ꯑꯗꯣ ꯑꯩꯗꯤ ꯏꯂꯤꯁꯥꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯔꯧꯒꯨꯝꯕ ꯑꯗꯩ ꯀꯩꯅꯣꯗꯣ ꯉꯄꯥꯏ ꯀꯟꯗꯂꯥ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯩꯗꯤ
gunil laisramna nice hai thank you jemjum namna haiba dada se mayamgi seba taunaba honabada awaba khuding awaba khuding kaukthokre aduga kai haiba hakamsu wana challe Magi chagi. damage jana sanganune mangi Ai chagi. ai tin joleda adagidi lemba waiti na che ai nang tummaroi ngasi nang dumai tarodi chegi gonda su kaino gonda su kay haino khangde lemba kay haino afab nang haise kay haino khangdre adagi en jamini na haba chak charabo chare jamini adogidi ml na ka haba kakaga nene ga live yengbase yam nungaye thank you ml thank you so much rabina begum na che live pung kaya da loisandoino aise 11 da loisange tawbane bako ado mi se mayam laksanbasi ga loisanbado ngamdana makha chathare Dai Ranjita na kari hinjang no ngasi di nga thong ba chae Ranjita nang di kanyang sarake thobi sana na dune aisu kay ba yawninge LV se loidana thokpa ngamdare hai adune ne thobi sana mi myam lakpa duga ne aisu ngamdraba thok loisan bado adogidi legato palna ye kya kaya no khongra adogidi en jamini na ne se sak yam phajaye han haiba कायदिनो फजदबनी अखोइजे हनुरे हनुबी फारे चहीसु यामेदी चहीसु आजौरे अदो अखोइना कने एलबी अखोइना का वाईटी का हांगिसे यूट्यूब का हांगिसे लेसारिङैदा हांगमदी फबा अखोइ लेसारिङैदादी फोन मो पाइबा फंगक्ते हाइबा तारे फोन कसे पाइरक्तेबको अदुम कने तौरगा लाइने दो जुम पालगा वाईटी कसे पाइरे दुसु इचा का सुम चाउरा कांदे इचा निपा ममांग सहीदगी ऐसे वाईटी पाइबनेबको YouTube se mamang sahidagi hangbaneba do lesaringeda ka hangamasu phaba hojikti hanure mina su byam laknareyebako hanubi phara kanda acting tawi kaina laknarakpasu yawi do jamni pamjaba haitare YouTube ka yam pamjaba acting tawba heitraga sune adum khangdeda dum pamjabado adudugi dum kana tawbani duga dum mayamgi seba tawge mayamgi pothanabagi ngaha pothanabagi फनी ओइबा वीडियो कसे दुम सेमनिंगबा अदुमाइना दुम खनबदगी केनो तौबनेबको हा आई कमेंट मयाम लेहौरे तविसिदी यामसु नुंसी नेने आई सही 12 years ने नेने ना याम नुंसी आई लव यू नेने हाय आई लव यू टू I love you too. Dagidi kanona kay haiba James Zumnam na kay haiba iyamba amadi ise chaningba mata haibira o hai kai chaningba haino James adagi thaibisana na haiba inama maitai injang da khwai pamjaba se kai no hayo hai maitai ensang da khwai de geina pamjabe ensang hairagadi kangsoi adugaidi iromba ga kangsoi ga se aigi jamna favorite ni haiba tare aidi nga thongbasu yam pamjade sa adagi adugumba jam pamdebako aigi haibu kangsoi phajjana tawba aduga iromba se phajjana tonga morok na matoga morok sa natroga iromba ma tawba asdoi chak jam chai adagidi being human haiba aidi mukbang tawbado thong kaiba thongba thakpa yawhaninge hekaga thongbado ingkholnagi dudo phajabani ko yamna ingkhol leika pot kado hega adaidi chaka hijanga to thongaga duga chabado phajabani ko ado kaino haibadane aise akhoi jumse khara haidi yumse kai haini sengna hairabado ko akhoi jumse khara phajaba watpanina ne aduna aigi chicken room ga se aigi kitchen room ga se haidi ikaijeba ko mingonda utpa kado jamna ikaijeba ko aduduna dum kai haini thongba kado uningdeba du jamna ne aduduna tawine do hayeng kona yum ka saraga dagidi aigi kitchen room kado phajana tiles num ka nappaga phajana sema kanda thongba thakpa kado loina ai thangalake mayam jengminasiduga ko hojikti ikaiba yum phattabanina ne adogidi kai haiba Roni Bala na kai ba hai chiche nungairibo nungairiye Roni Bala nangdi kamai tawrige
ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯆꯥꯔꯛꯀꯦ MLꯅ ꯍꯥꯏꯕ ꯅꯦꯅꯦ ꯉꯁꯤꯗꯤ ꯄꯨꯡ 12 ꯐꯥꯎ ꯊꯥꯎ ꯍꯥꯏꯌꯦ ML 12 ꯐꯥꯎ ꯊꯥꯕꯁꯦ ꯑꯗꯨꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯃꯤꯠꯁꯦ ꯌꯥꯔꯛꯇ꯭ꯔꯦꯀꯣ ꯑꯩ 11 ꯐꯥꯎꯇꯪ ꯊꯥꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛ ꯁꯥꯡꯊꯔꯦꯕ ꯑꯩꯒꯤ LBꯁꯦ ꯑꯗꯣ MLꯅ ꯀꯩ ꯍꯥꯏꯕ LB ꯊꯥꯁꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯦꯝꯕꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯪꯒꯤ ꯅꯝꯕꯔ ꯍꯥꯏꯌꯦ ꯑꯩ ꯂꯦꯝꯕ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ LBꯁꯤꯒ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯅꯝꯕꯔꯁꯦ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯩ ꯀꯔꯟꯅ ꯍꯥꯏꯕ ꯆꯦꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯑꯩ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯞꯅꯥ ꯍꯤꯔꯣꯅ ꯍꯦꯜꯂꯣ ꯍꯥꯏ 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 ꯑꯗꯩ ꯅꯥꯎꯔꯦꯝ ꯊꯣꯄꯤꯅ ꯀꯩ ꯍꯥꯏꯕ ꯗꯤꯁ ꯀꯩ ꯍꯥꯏꯅꯣ ꯗꯤꯁ ꯑꯖꯤꯛ ꯈꯥꯟ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯥꯎꯔꯦꯝ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯁ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯗꯗꯥꯒꯤꯗꯣ ꯍꯥꯏ ꯀꯩꯅꯣ ꯍꯥꯏ ꯑꯗꯒꯤ ꯅꯦꯅꯦꯁꯦ ꯀꯁꯥꯔꯣ ꯍꯥꯏ ꯃꯥꯅꯦ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯅꯥꯎꯔꯦꯝꯅ ꯍꯥꯏꯔꯦ ꯏꯔꯥꯃꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀꯔꯟꯅ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯀꯔꯟ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯐꯅ ꯇꯨꯝꯅꯤꯡꯉꯁꯨ ꯀꯩ ꯍꯥꯏꯕ ꯈꯥꯡꯂꯒ ꯂꯣꯏꯐꯥꯎ ꯌꯥꯎꯕ ꯉꯝꯕꯁꯦ ꯏꯅꯝꯃꯒꯤ ꯃꯉꯥꯏꯔꯦ ꯏꯅꯝꯃꯅ ꯀꯩ ꯍꯥꯏꯕ ꯁꯦꯝꯖꯤꯜꯂ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯗꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯠꯇ꯭ꯔꯥ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅꯦ ꯊꯃꯣꯏꯗꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯗꯣ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯅꯦ ꯀꯀꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯑꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯅꯦꯅꯦ ꯀꯨꯀꯤ ꯁꯛꯊꯨꯗꯣ ꯍꯥꯏ ꯑꯦꯟ ꯖꯥꯃꯤꯅꯤ ꯀꯩꯅꯣ ꯇꯧꯒꯅꯣ ꯋꯥꯈꯜ ꯍꯟꯊꯒꯅꯣ ꯀꯩꯗꯧꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯒ ꯊꯣꯛꯑꯦꯀꯣ ꯁꯤꯒꯤ ꯂꯥꯟꯁꯤꯒ ꯑꯩꯈꯣꯏꯁꯤ ꯂꯥꯟꯖꯦꯟꯅꯧ ꯍꯥꯏꯅ ꯇꯝꯃꯝꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯋꯥꯈꯜꯗꯤ ꯍꯟꯊꯒꯅꯨ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯑꯗꯣ ꯏꯁꯣꯔꯅꯅꯦ ꯑꯐꯕꯁꯨ ꯇꯝꯃꯝꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯥꯃꯤꯅꯤ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯅ ꯋꯥꯔꯤꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗꯀꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯁꯤ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅ ꯅꯦꯠ ꯊꯥꯗ꯭ꯔꯤꯕꯣ ꯋꯥꯈꯜ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯍꯟꯊꯒꯅꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦꯅꯦ ꯐꯨꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯊꯥꯔꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ LBꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯣꯏꯕꯤꯁꯅꯥ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ LBꯁꯦ ꯌꯥꯝꯁꯨ ꯋꯥꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯔꯦ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯦꯕ ꯔꯦꯅꯤ ꯗꯦꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯦꯅꯤ ꯑꯗꯣ ꯑꯦꯟ ꯖꯦꯃꯤꯅꯤꯅ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯖꯥꯃꯤꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯋꯥꯈꯜ ꯌꯥꯝ ꯍꯟꯊꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦꯕ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯊꯥꯁꯤ ꯂꯥꯛꯇꯣꯏꯅꯤ ꯑꯃꯨꯛ ꯄꯨꯔꯅꯤꯃꯥ ꯂꯥꯛꯇꯣꯏꯅꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯞꯄ ꯃꯇꯝꯗ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯁꯁꯦ ꯌꯥꯝꯅ ꯄꯤꯌꯦꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯗꯨꯅ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯎ ꯍꯥꯏꯅ ꯑꯩꯈꯣই ꯃꯥꯅ ꯌꯥꯝꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯆꯨꯝꯃꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯖꯥꯃꯤꯅꯤ ꯕꯥꯏ ꯕꯥꯏ ꯅꯦꯅꯦ ꯑꯩ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯅꯦꯅꯦ ꯍꯥꯏ ꯑꯣꯀꯦ ꯖꯥꯃꯤꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯦ ꯅꯪꯒꯤ ꯑꯋꯥꯕꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯅꯪ ꯂꯩꯔꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯑꯁꯦ ꯀꯥꯎꯒꯅꯨꯀꯣ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗ ꯅꯦꯅꯦ ꯅꯤꯡꯁꯤꯡꯉꯧꯀꯣ ꯅꯦꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯣꯏꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ LBꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ Okay.